ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯁꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯛꯆꯤꯡꯒꯤ ꯃꯉꯥꯎ ꯊꯤꯕ ꯅꯨꯡꯁꯤꯠ ꯃꯥꯁꯨ ꯃꯃꯩ ꯃꯀꯣꯛ ꯈꯪꯗꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯁꯤꯠꯆꯤꯜꯂꯛꯏ꯫ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗꯅ ꯊꯥꯕꯜꯅ ꯇꯔꯪ ꯇꯔꯪ ꯉꯥꯜꯂꯤ꯫ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯪꯂꯕ ꯃꯉꯥꯜꯗꯨꯅ ꯐꯥꯖꯤꯜꯂꯒꯤ ꯃꯇꯥꯒꯨꯝ ꯏꯀꯣꯏ ꯀꯣꯏꯅ ꯉꯥꯟꯊꯣꯏꯅ ꯊꯣꯛ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯣꯏꯈꯤꯗꯨꯅ ꯑꯃꯝꯕ ꯃꯥꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯜꯂꯛꯂꯤ꯫ ꯀꯩꯊꯦꯜꯗ ꯂꯥꯡꯂꯝꯕꯁꯤꯡꯁꯨ ꯏꯁꯤꯛ ꯁꯤꯛꯏ꯫ ꯁꯍꯔꯒꯤ ꯅꯤꯟꯈꯣꯡꯕ ꯄꯨꯝꯅꯃꯛ ꯆꯞ ꯂꯦꯞꯇꯨꯅ ꯑꯁꯤꯛꯄ ꯃꯥꯒꯤ ꯃꯒꯨꯜ ꯍꯦꯟꯅ ꯍꯥꯞꯂꯤ꯫ ꯋꯥꯈꯜꯅ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯅꯤꯁꯥꯗ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕ ꯂꯝꯍꯦꯟꯕ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯕ ꯂꯨꯋꯥꯡꯗꯣ ꯉꯁꯤꯁꯨ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯗꯅ ꯆꯪꯂꯛꯂꯤꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯃꯥ ꯂꯩꯔꯤꯕꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯃꯥꯁꯨ ꯏꯁꯧ ꯂꯥꯡꯅ ꯇꯥꯟꯅꯔꯛꯏ꯫ ꯍꯩ, ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ ꯁꯤꯕꯗ ꯀꯞꯅꯤꯡꯗꯕ ꯃꯆꯥ! ꯀꯩꯅꯣ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯌꯥꯝꯁꯦ? ꯅꯪ ꯄꯥꯕꯨꯡꯒ ꯅꯃꯥ ꯑꯩꯒꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ? ꯑꯩꯅ ꯇꯧꯔꯤꯁꯦ ꯏꯃꯥ ꯈꯪꯗ꯭ꯔꯕ? ꯈꯪꯗ꯭ꯔꯗꯤ ꯈꯪꯗꯦ ꯍꯥꯏꯌꯨ꯫ ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯩ ꯍꯥꯏꯒꯦ꯫ ꯈꯪꯗꯦ, ꯏꯃꯥꯁꯤ ꯇꯁꯦꯡꯅ ꯈꯪꯗꯦ꯫ ꯍꯟꯗꯛ ꯅꯪꯅ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯤꯗ ꯏꯃꯥꯁꯦ ꯀꯣꯛ ꯄꯣꯛꯈꯥꯏꯗꯧ꯫ ꯅꯄꯥꯕꯨꯡꯅ ꯃꯔꯣꯜ ꯑꯃ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯊꯨꯖꯤꯜꯂꯨ, ꯅꯆꯥꯅꯨꯄꯥ ꯐꯥꯖꯤꯜꯂꯨ ꯁꯤ ꯈꯛꯇꯅꯤ꯫ ꯑꯩ ꯅꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯗꯣ ꯌꯥꯅꯤꯡꯗꯦ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯁꯨ ꯄꯥꯝꯗꯦ꯫ ꯃꯤꯔꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯅꯃꯥꯗ ꯃꯤꯇꯣꯛꯀ ꯁꯪꯒ ꯇꯧꯕ ꯅꯨꯄꯤꯗꯨꯒ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏꯕ꯫ ꯄꯥꯕꯨꯡꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯔꯕꯁꯨ ꯃꯥꯕꯨ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ, ꯑꯗꯨꯒ ꯄꯨꯟꯁꯤꯒꯤꯁꯨ ꯅꯨꯄꯤ ꯊꯤꯔꯣꯏ꯫ ꯄꯥꯕꯨꯡꯗ ꯈꯔ ꯇꯝꯕꯤꯌꯨ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯏꯉꯩ ꯑꯩꯒꯤ ꯁꯥꯖꯠ ꯍꯣꯡꯂꯛꯀꯅꯤ, ꯁꯥꯊꯤꯔꯛꯀꯅꯤ ꯍꯥꯏꯅ ꯋꯥꯍꯩ ꯈꯔꯁꯤ ꯄꯦꯟꯗꯅ ꯍꯥꯏꯔꯝꯂꯒ ꯂꯨꯋꯥꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯅ ꯉꯥꯡꯍꯧꯔꯤꯒꯗꯨ ꯇꯥꯗꯦ꯫ ꯊꯣꯡꯗꯣ ꯁꯥꯄꯨ ꯀꯟꯅ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯊꯣꯛꯂꯛꯂꯕꯗꯨ ꯐꯥꯎꯕ ꯂꯨꯋꯥꯡ ꯍꯧꯒꯠꯂꯛꯇꯦ꯫ ꯃꯄꯥꯅ ꯉꯁꯥꯏꯗꯒꯤ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯧꯒꯠꯂꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯨꯋꯥꯡ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯒꯤ ꯃꯁꯛꯇꯣ ꯍꯦꯛ ꯎꯕꯗ ꯃꯄꯥꯗꯨ ꯏꯁꯧ ꯀꯥꯝꯊꯔꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯅꯃꯥꯗ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯦ? ꯍꯥ? ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯍꯟꯒꯦ ꯈꯟꯒꯅꯨ꯫ ꯏꯇꯥꯎꯗꯨꯒꯤ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯍꯦꯛ ꯆꯣꯞꯍꯜꯂꯕꯗꯤ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯣ ꯊꯋꯥ ꯏꯁꯥ ꯁꯥꯗꯈꯩ ꯂꯨꯋꯥꯡ ꯇꯤꯡꯂꯤ ꯌꯥꯡꯂꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯆꯥ ꯊꯛꯄꯤꯔꯕꯣ? ꯉꯁꯤꯗꯤ ꯏꯃꯥꯗ ꯉꯥ ꯊꯣꯡꯕ ꯆꯥꯁꯦ ꯍꯥꯏꯁꯦ꯫ ꯑꯩ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯊꯋꯥ ꯏꯁꯥ ꯁꯥꯗꯕ ꯅꯇꯧ ꯑꯗꯨꯗꯅꯤ ꯏꯄꯥꯅ ꯃꯊꯥ ꯁꯥꯔꯤꯁꯦ꯫ ꯑꯩꯕꯨ ꯋꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯅꯍꯟꯒꯅꯨ ꯀꯣ꯫ ꯅꯃꯥꯗ ꯆꯥ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯈ꯭ꯔꯣ꯫ ꯑꯩꯗꯤ ꯉꯁꯥꯏꯅ ꯊꯛꯂꯦ꯫ ꯌꯨꯗꯨꯅ ꯑꯔꯩꯕꯈꯩ ꯊꯛꯆꯤꯜꯂꯒ ꯌꯥꯍꯧꯗꯣ ꯊꯦꯡꯈꯩ ꯍꯧꯒꯠꯂꯕꯅꯤꯅ ꯈꯪꯂꯝꯂꯔꯣꯏ꯫ ꯉꯥꯗꯣ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯔꯒꯦ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯒꯨꯂꯨꯋꯥꯡ, ꯏꯄꯥ ꯊꯣꯛꯑꯦ꯫ ꯃꯄꯥꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈ꯭ꯔꯤꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯀꯣꯛꯇꯨ ꯈꯖꯤꯛ ꯍꯥꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕ ꯆꯪꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯃꯃꯥꯁꯨ ꯆꯥ ꯍꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯏꯃꯥ꯫ ꯅꯪꯒꯤꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ, ꯁꯤꯁꯦ ꯊꯛꯆꯅꯨ꯫ ꯄꯥꯕꯨꯡꯗꯣ ꯉꯥ ꯂꯩꯕ ꯆꯠꯈꯤꯕꯅꯤ꯫ ꯃꯤꯅ ꯇꯨꯝꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯁꯨ ꯏꯁꯩ ꯁꯛꯆꯤꯜꯂꯛꯄꯗꯣ ꯇꯥꯅꯤꯡꯗ꯭ꯔꯗꯅ ꯑꯩꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯖꯤꯟꯕꯗꯒꯤ ꯂꯩꯕ ꯆꯠꯈ꯭ꯔꯕꯅꯤ꯫ ꯋꯥꯔꯕꯅꯤ ꯅꯪ ꯄꯥꯕꯨꯡꯁꯤꯁꯨ꯫ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ꯫ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯕꯅꯤ꯫ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤ ꯉꯥꯡꯕꯁꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ꯫ ꯏꯀꯥꯏꯔꯒꯅ ꯇꯣꯛꯑꯣ ꯉꯥꯡꯒꯅꯨ꯫ ꯑꯩꯁꯨ ꯇꯥꯅꯤꯡꯗꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯔꯦꯝꯕꯗ ꯀꯟꯊꯤ ꯊꯣꯛꯅ ꯁꯥꯎꯔꯒ ꯉꯥꯡꯕꯗꯣ꯫ ꯅꯠꯇꯦ, ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ? ꯇꯁꯦꯡꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯑꯗꯨꯝ ꯀꯜꯂꯒ ꯍꯣꯡꯂꯔꯣꯏꯒꯦ ꯈꯜꯂꯤꯕ꯭ꯔꯥ? ꯏꯕꯨꯡꯉꯣ, ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯅꯪ ꯄꯥꯕꯨꯡꯁꯦ ꯃꯤꯃꯥꯡꯗ ꯁꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯃꯔꯩ ꯇꯧꯒꯅꯨ꯫ ꯑꯩ ꯅꯨꯄꯤꯗꯨ ꯄꯥꯝꯗꯦ ꯍꯥꯏꯔꯦꯗꯅ꯫ ꯄꯥꯝꯗꯕ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯒꯅꯨ ꯁꯨꯝ ꯍꯥꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯅꯥꯅꯣ? ꯍꯥꯏ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ꯫ ꯆꯥꯗꯨ ꯒꯨꯔꯨ ꯒꯨꯔꯨ ꯊꯛꯆꯤꯜꯂꯒ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯄꯥꯝꯃꯤ꯫ ꯅꯆꯥꯒꯤ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ?
ꯃꯁꯤ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯍꯩ ꯅꯪꯁꯨ ꯍꯦꯂꯣꯏꯗ ꯉꯥꯎꯔꯒ ꯈꯝꯕꯇꯣꯟ ꯁꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯦꯂꯣꯏꯅ ꯍꯨꯗꯣꯛꯂꯝꯂꯒ ꯁꯣꯔꯥꯔꯦꯟꯗ ꯀꯥꯈꯤꯕꯗꯣ ꯊꯩꯕꯣꯡ ꯃꯈꯣꯡꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯕ ꯑꯁ ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯈꯝꯕꯇꯣꯟꯁꯦ ꯑꯃꯨꯛ ꯄꯨꯁꯤꯜꯂꯦ ꯄꯨꯁꯤꯟꯗ꯭ꯔꯗꯤ ꯅꯪꯁꯤ ꯉꯥꯎꯔꯦꯅꯦꯍꯦ ꯅꯀꯣꯛꯇꯣ ꯐꯖꯅ ꯍꯥꯡꯗꯣꯛꯂꯒ ꯁꯦꯡꯗꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯤ ꯏꯁꯤꯡ ꯁꯦꯟꯇ꯭ꯔꯤꯛ ꯁꯦꯡꯕꯗꯨꯅ ꯖꯣꯝ ꯖꯣꯝ ꯍꯩꯖꯤꯜꯂꯒ ꯆꯥꯝꯊꯣꯛꯇꯣꯏꯁꯦ ꯌꯥꯔꯦ ꯅꯣꯏꯒꯤ ꯋꯥꯊꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯇꯥꯃꯟꯗꯅ ꯅꯥꯀꯣꯡ ꯂꯩꯐꯨꯟ ꯇꯧꯔꯒ ꯄꯪꯗꯧꯔꯤ ꯄꯥꯕꯨꯡ ꯍꯜꯂꯛꯂꯒ ꯉꯥꯗꯣ ꯐꯖꯅ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯍꯧ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕꯅꯣ ꯆꯍꯤ ꯍꯧꯔꯛꯄꯒꯤ ꯏꯃꯥꯟꯅꯕ ꯈꯔ ꯄꯨꯟꯁꯤ ꯍꯥꯏꯅꯕꯅꯤ ꯆꯥꯛꯁꯨ ꯆꯥꯟꯅꯗꯣꯏꯅꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯒ ꯆꯠꯂꯗꯧꯅꯤ ꯍꯣꯔꯦꯟ ꯊꯦꯡꯂꯛꯄ ꯌꯥꯏ ꯄꯥꯕꯨꯡꯅ ꯍꯪꯂꯛꯂꯒ ꯏꯃꯥꯅ ꯈꯔ ꯇꯝꯕꯤꯌꯨ ꯊꯣꯛꯑꯒꯦ ꯃꯃꯥꯅ ꯋꯥ ꯉꯥꯡꯂꯛꯄ ꯅꯪꯗꯈꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯃꯄꯥꯅ ꯂꯨꯍꯣꯡꯅꯕ ꯋꯥꯔꯤ ꯁꯥꯔꯛꯀꯅꯤ ꯈꯟꯕꯗ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯁꯪꯗ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯗꯣ ꯂꯨꯋꯥꯡ ꯄꯥꯝꯗꯦ ꯅꯨꯄꯤꯗꯨꯁꯨ ꯃꯥꯅ ꯍꯩꯅꯗꯕ ꯑꯣꯏꯕꯅ ꯂꯨꯍꯣꯡꯅꯕ ꯋꯥꯔꯤ ꯁꯥꯔꯛꯄꯒ ꯀꯥꯏꯗꯅ ꯆꯦꯟꯕꯅꯤ ꯃꯝꯁꯤꯜꯂꯛꯂꯦ ꯂꯨꯋꯥꯡꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕꯁꯤꯐꯥꯎ ꯃꯆꯥꯅꯨꯄꯥ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯃꯊꯥ ꯁꯥꯅ ꯃꯌꯥꯏ ꯀꯥꯗꯨꯗ ꯐꯝꯂꯤ ꯃꯄꯥꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ ꯃꯃꯥꯅ ꯃꯄꯨꯛꯅꯤꯡ ꯋꯥꯅ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯑꯍꯤꯡ ꯋꯥꯏꯔꯞ ꯇꯧꯕ ꯃꯇꯝꯗꯨꯗ ꯂꯨꯋꯥꯡ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯆꯪꯂꯛꯏ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯐꯝꯂꯝꯕꯗꯒꯤ ꯃꯄꯥꯗꯣ ꯁꯥꯎꯅ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯔꯁꯤꯐꯥꯎ ꯀꯩꯗꯧꯔꯒ ꯂꯩ ꯀꯗꯥꯏꯗ ꯆꯠꯂꯤ ꯅꯪꯁꯤ ꯑꯉꯥꯡ ꯃꯆꯥꯔ ꯂꯨꯍꯣꯡꯒꯗꯕꯒꯤ ꯃꯇꯝ ꯈꯖꯤꯛꯇ ꯉꯥꯏꯔꯕꯁꯤꯗ ꯅꯪꯅ ꯑꯅꯝ ꯀꯜꯂꯒ ꯃꯔꯩ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡꯅ ꯑꯩ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯔꯒꯦ ꯄꯥꯕꯨꯡꯒꯤ ꯅꯇꯥꯎꯗꯨꯅ ꯃꯁꯥꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯃꯁꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯛꯏ ꯂꯨꯋꯥꯡ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯣꯏꯅ ꯍꯥꯏꯕꯗ ꯌꯥꯔꯒ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯟꯗꯛꯁꯨ ꯌꯥꯔꯅꯤ ꯈꯜꯂꯒ ꯑꯩꯕు ꯂꯨꯍꯣꯡꯅꯕ ꯅꯝꯗꯅ ꯁꯤꯟꯕꯅꯤ ꯅꯠꯇ꯭ꯔꯥ ꯅꯈꯣꯏꯒꯤ ꯊꯕꯛꯇ ꯀꯥꯟꯅꯕ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕ ꯇꯁꯦꯡꯅ ꯑꯩ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯁꯤꯟꯅꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯆꯣꯏꯔꯣꯜ ꯃꯌꯥꯝꯗꯨꯕꯣ ꯅꯄꯥꯕꯨꯡꯁꯤꯅ ꯁꯥꯎꯔꯦ ꯈꯪꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯏꯁꯥꯗꯤ ꯆꯥꯎꯔꯦ ꯁꯥꯡꯂꯦꯗꯅ ꯅꯅꯤꯡ ꯇꯝꯕ ꯍꯧꯔꯦ ꯅꯃꯥ ꯅꯄꯥꯗ ꯕꯦꯕꯥꯔꯁꯨ ꯀꯥꯏꯕ ꯍꯧꯔꯦ ꯁꯤꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯅ ꯀꯥꯏꯔꯛꯄ ꯇꯥꯕ ꯃꯁꯥꯅꯗꯣ ꯉꯁꯤ ꯐꯥꯎꯗ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯍꯪꯈꯤꯗꯦ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯅꯝꯗꯨꯅ ꯑꯩꯕꯨ ꯆꯠꯍꯟꯕꯅꯤ ꯅꯣꯏꯒꯤ ꯅꯃꯥꯏꯗꯕꯨ ꯑꯣꯏꯖꯔꯕꯗꯤ ꯍꯥꯏꯗꯅ ꯈꯜꯂꯒ ꯑꯩꯁꯨ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯊꯋꯥꯏ ꯌꯥꯎꯗꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯃꯒꯨꯝꯅ ꯅꯣꯏꯅ ꯆꯠꯂꯣ ꯍꯥꯏꯕꯗ ꯆꯠꯄ ꯂꯦꯞꯄꯣ ꯍꯥꯏꯕ ꯃꯐꯝꯗ ꯂꯦꯞꯄꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯕ ꯑꯅꯤꯡꯕ ꯃꯐꯝꯗ ꯑꯩ ꯆꯠꯄ ꯄꯥꯝꯃꯤ ꯅꯣꯏꯅ ꯂꯨꯍꯣꯡꯕꯁꯦ ꯅꯝꯗꯅ ꯍꯣꯡꯒꯦ ꯈꯜꯂꯒꯅ ꯑꯩꯒꯤ ꯁꯛ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯣꯏ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯎꯠꯂꯣꯏ ꯅꯅꯤꯡ ꯇꯧꯕ ꯌꯥꯝ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕ ꯅꯃꯥ ꯅꯄꯥꯗ ꯐꯥꯎꯕ ꯅꯆꯤꯟꯅ ꯍꯪꯒꯠꯅ ꯈꯨꯝꯂꯕ ꯑꯗꯨꯒꯁꯨ ꯅꯅꯤꯡ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯁꯥꯏ ꯆꯍꯤꯗꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯅꯨꯄꯤ ꯊꯤꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩ ꯑꯅꯧꯕ ꯄꯨꯟꯁꯤ ꯁꯦꯝꯃꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯊꯕꯛꯀꯤ ꯋꯥ ꯄꯨꯁꯤꯜꯂꯛꯄꯒꯤ ꯀꯔꯤ ꯃꯔꯝ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯕꯗꯤ ꯏꯀꯥꯏꯕꯤꯍꯧ ꯅꯆꯥꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕꯩꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒꯦ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯀꯅꯨ ꯑꯩꯒꯤ ꯃꯐꯝꯁꯨ ꯊꯤꯔꯛꯀꯅꯨ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯔꯁꯨ ꯃꯁꯥꯒꯤ ꯍꯛ ꯂꯩꯍꯟꯗꯕ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯈꯛ ꯆꯠꯂꯣ ꯍꯥꯏꯅ ꯂꯩꯕ ꯅꯈꯣꯏꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅꯤ ꯍꯥꯏꯕꯗ ꯑꯩꯁꯨ ꯏꯀꯥꯏ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯋꯥꯡ ꯁꯥꯎꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯁꯥꯅ ꯊꯣꯛꯈꯤꯕꯗꯨꯗ ꯃꯃꯥꯗꯤ ꯄꯥꯈꯠꯅ ꯇꯥꯅꯒꯦ ꯇꯧꯏ ꯈꯥꯝꯂꯨꯅꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯅ ꯆꯠꯄ ꯉꯝꯃꯤ ꯍꯥꯏꯕꯒꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯍꯟꯖꯤꯜꯂꯗꯧꯅꯤ ꯃꯃꯥꯡꯗꯁꯨ ꯁꯨꯃꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯃꯤꯠ 5 ꯐꯥꯗꯅ ꯍꯜꯂꯛꯈꯤꯕ ꯉꯥꯛꯇꯅꯤ ꯂꯝ ꯍꯦꯟꯕ ꯑꯅꯝ ꯀꯟꯕ ꯑꯉꯥꯡ ꯃꯥꯅꯤ ꯀꯔꯤꯁꯨ ꯍꯟꯅ ꯌꯦꯡꯗ꯭ꯔꯕꯗꯗ ꯈꯪꯒꯗꯧꯅꯤ ꯃꯃꯥꯡꯗꯁꯨ ꯂꯨꯋꯥꯡꯅ ꯁꯥꯎꯔꯒ ꯀꯌꯥꯔꯛꯅꯣ ꯌꯨꯝ ꯊꯥꯗꯣꯛꯈꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯨꯕꯗ ꯃꯃꯥ ꯃꯄꯥꯒꯤ ꯈꯜꯂꯒ ꯍꯟꯖꯤꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯂꯨꯋꯥꯡꯅ ꯆꯠꯈ꯭ꯔꯤꯕꯁꯤꯗꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯥ ꯃꯌꯨꯝꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯈꯤꯗ꯭ꯔꯥ ꯌꯦꯡꯂꯛꯂꯔꯣꯏ ꯃꯃꯥꯏꯗꯣ ꯌꯨꯝꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯜꯂꯔꯣꯏꯒꯦ ꯈꯟꯈ꯭ꯔꯕ ꯃꯥꯜꯂꯤ ꯊꯥꯏꯅ ꯃꯥꯒ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯒꯤ ꯃꯌꯨꯝꯂꯣꯝꯗ ꯃꯈꯣꯡꯗꯨꯅ ꯊꯥꯡꯂꯛꯂꯤ ꯁꯍꯔꯗꯒꯤ ꯇꯥꯝꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯇꯨꯒꯤ ꯃꯌꯨꯝꯗ ꯆꯪꯂꯨꯕꯗ ꯃꯥꯕꯨ ꯃꯁꯛ ꯈꯪꯕꯤꯈꯤꯗ꯭ꯔꯥ ꯈꯟꯅ ꯁꯨꯝ ꯂꯥꯛꯏ ꯊꯥꯕꯜ ꯃꯥꯁꯨ ꯃꯝꯂꯕ ꯃꯔꯛꯇꯨꯗ ꯂꯨꯋꯥꯡꯒꯤ ꯂꯝꯕꯤ ꯇꯥꯛꯂꯤ
नाइतोम ताना चटलिबा मागी मपांग ओइना मतुंगदा लेपा लेतना इनरक्ली चलंबदो घेक लेपलगा नोंदोल थक्ता थोकलिबा थाबल माबु पुकनिंग नुसीना येंगजरई अइगे मत गाइरबा मरु नंगना अइगे इमा पाबुंगदा ngasiदगी मचाइना युमदा हंजिलक्तरे हाइना खरा तंबियो अकांग ओइरिगैदगी नफमदा अइना पेंदबगी वरी लिबदा नंगदी अइगी वरी पुंगदमक खंगलमगनी फना नुंगाइबा युमदा लेरसु मचाइगी मनिंग तमहंजम मखोइना खुद थिनबा मफमदा चट लुहांगदो ngasiदगी ओइजे हाइना नंगना सोइदना तंबियो वाइसे हाइजदुना मसाइदगी थिंजिलगा थमलिबा पीदो याम लिकना तारई मखुतुना मपीदु सत्तै थोकलगा मदाव खाबगी मयुम तमना सत्रे नोंगालमदाइगी लैसिल थागलकबा मतमनी नुमितना गानपुंग तौरकपा मिकप थोकनिंगदबा मतमदुदा लुवांग खाबगी सुमांगदा लेपलरे मखोलदु इंबगी तनिक तनिक तौदुना कौजरे खाबा खुमलकते कनासु सेकमोक लाउरकते नमकौ कौसिलकपदुदा खाबसु याम तना मिकप थोकलै ममितु नोइरगा लेरिङैदा मपानदगी मतम कुइना तारुद्रबा मरुप मागी खुंजिलदु ताबदा ममी मना सब युगी खाबा ताद्रबो ताद्रसु ता अमता हौगलो अइने लुवांग हौगलो अमता कई नोंगालकपसिदा बुत तमनरी जाला हंदकती बुत तमनबगी वरिसु ततना ताबनी अइगी मिंगा हेक्ता कौरकपसिदि खरदी साथीबा माली अइबु हौगतलद्रने खाबा कन्ना कौरकपदुदा खाबा फमुंदगी सत कुमथरगा थोंनांदो हांदुना येंगी लुवांगना इंबा खंगदखै लेपतुना लेरिबदो मदु उबदा माना सुपलमा फैजुपतो इंजिलगा मपाना सेंथोरई ममांग थोंदो हांगलगा सेंथोरकपदा सुरी दाफमदुदा खुदी थिसिलगा तुसिनगे तौई अदुबु लुवांगना ताफादुना ओई बुद्धि नत्रे असैदगेना कौबसे नंग ताती तारी बोइरे ताई कई तारोइदु बुत ओरो विनिंगदना खुमदबनी सुम कौसिलकपदुदा बुत फारोगेना थोगलेसिदि अदो नंग वयुक्सिदा कई लेरगे इंद्राइबन अइदि इंगमना सिदौरे लुवांगदो ममितुना खाबदा येंगलै फैसुमना तासिंदुना इंगलगा थकतक निकलिबदा उबदा खंगनोक नोकलै खाबसु ngakna yenglaga kaidorage habnine chei kya nung unarudabasidda ngawrabu nang ngawdeda ahing tungda khai nang yimda laibaina ingba khangda khai lepaga lei aduga phamungda nungaina tumlaga leiram nangna thaktakani adana hoini edi kawbu kaw phajipsi injilusi ingna loiramani wariga konna sarsi ahing tumda khai lai daina law ngakta tumugisi ma pabaga so ngayok sangda leihi isandi tumlamki ai sumangda heloya tomiga angru inarami bani mang makha ta ba yaba yumge law jangase asi hairaga wangange tawriba luwangdo laktani imungda singsenkri sahi kuina pulu trabasu khaba madi luwang thaina lairik taminari ngai yamluna pulakibani asimakna luwangna su khabagi mayumda lakibani ayuki nungsa thoklakle khunja singsu magi magi sintha pangwa sanakre khabadi tapna haugatlaga mamai mamitu tathui masanupisu chakhumda chakmai thagatuna leirami isan chaktu kra henjilo kanamuk laktorage taso laktorage nati labani aina he wari saba sardagi marup am haibado asayuk nganna laga leirabani ahing leptuna mathanda lakpani karino khara thopu mali horen haugatlaga phajana wari sarage ahing leptuna laiba adusu sardagi siktana yawaramni bo ingsiam inglamgani tasauga yamluna tinari haidai nan khaina laktraga ngasi khaklai sina kaidoba yawrza aduni aina khangingisi nahan wai ibani toina pulikanda ekoigi yumda nongmadi lakini ni haikibani manala adi yumda sonoi ekoi mungi mi oiraga adum leini na su haikibani e adudi masu agi taso oira doira khangde nang su hangyam hangi chakhra lolo adugane izangna yendem kangsoi thom duwang ne yam pamjabani yongsak singju mato asi hairamlaga sakhumdagi thoklaklaga magi gada sanglai duwangdu phamungda sumjing yenglaga phamduna leirami madu ubada khabado kitanga khangi as sakthi manbasidi kaprek khang khangpam irei leidabadongna himangsida mu khangji leini ne khangdradi kai nang leirami khulaiduda kana khangoi ado nang tunggi gai natraga hagulaga hai nasadu wardi ngyaktang hipko hiparoige isasi tungdingbu phauti laod namai taru law mafam taki luwang su phaijupto haipe thupse lamlaga khabagi tung inakri mamai mamit taba loiraga mangol da thetliba mingsel duda mamai do phadi ma pairaga tai thokli thongal dagi thaja taping changlai
ꯃꯪꯒꯣꯜꯗ ꯂꯦꯞꯂꯤꯕꯗꯨ ꯈꯥꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯐꯠ ꯀꯧꯔꯛꯏ꯫ ꯇꯥ ꯈꯥꯕ ꯏꯆꯟ ꯂꯩꯈꯤꯕ꯭ꯔꯣ? ꯂꯨꯋꯥꯡ ꯃꯃꯥꯏ ꯇꯩꯊꯣꯛꯂꯤꯕꯗꯨ ꯁꯞ ꯂꯦꯞꯄꯤ꯫ ꯊꯥꯖꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯪꯒꯣꯜꯗ ꯀꯥꯔꯛꯂꯒ ꯈꯨꯝꯗꯕꯤꯒꯦ ꯇꯧꯋꯦ, ꯁꯛ ꯌꯥꯝ ꯀꯥꯏ, ꯅꯍꯥꯟꯈꯩꯗꯤ ꯑꯩ ꯍꯦꯛ ꯎꯕꯗ ꯂꯛꯅꯗꯧꯒꯤ꯫ ꯏꯃꯥ! ꯂꯨꯋꯥꯡꯁꯨ ꯃꯪꯒꯣꯜ ꯀꯥꯔꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯃꯤꯡꯁꯦꯜ ꯃꯔꯨꯝꯗꯒꯤ ꯈꯖꯤꯛ ꯅꯣꯟꯊꯔꯒ ꯌꯦꯡꯂꯛꯄꯅꯤ꯫ ꯊꯥꯖꯅ ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅ ꯈꯥꯕ ꯑꯣꯏꯔꯝꯗꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯃꯅꯤꯡ ꯍꯜꯂꯒ ꯇꯨꯁꯤꯟꯈꯤ꯫ ꯂꯨꯋꯥꯡ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯊꯥꯖꯒꯤ ꯃꯑꯣꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯊꯥꯖꯁꯨ ꯇꯨꯁꯤꯟꯕꯒꯤ ꯃꯃꯥꯏꯗꯨ ꯁꯨꯛꯂꯒ ꯅꯣꯟꯈꯠꯂꯛꯄꯗ ꯂꯨꯋꯥꯡꯒꯤ ꯃꯑꯣꯡ ꯍꯥꯗꯕ ꯁꯛꯇꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯃꯥꯏ ꯇꯥꯔꯨꯕꯒꯤ ꯃꯁꯝꯗꯣ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯇꯧꯔꯒ ꯇꯥꯔꯤꯕ, ꯀꯨꯂꯩ ꯀꯨꯁꯨ ꯇꯧꯕꯗꯨꯒ ꯆꯥꯟꯅꯅ ꯄꯥꯜꯂꯤꯕ ꯃꯥꯏꯊꯣꯡ꯫ ꯀꯨꯁꯨꯗ ꯌꯦꯡꯉꯤ, ꯅꯨꯄꯥ ꯊꯣꯛꯏ ꯌꯦꯡꯕꯗ, ꯃꯁꯛꯇ ꯌꯦꯡꯉꯤ ꯋꯥꯠꯇꯦ꯫ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯈꯩ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯊꯥꯖꯁꯨ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯂꯨꯋꯥꯡꯅ ꯃꯈꯨꯠꯇꯨ ꯄꯤꯔꯛꯏ꯫ ꯊꯥꯖꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯈꯨꯠꯇꯨꯗ ꯄꯥꯏꯔꯒ ꯆꯤꯡꯈꯠꯍꯜꯂꯤ꯫ ꯁꯣꯛꯄ꯭ꯔꯣ? ꯁꯣꯛꯇꯦ, ꯇꯨꯁꯤꯟꯕꯒꯤ ꯅꯤꯡꯈꯣꯡꯁꯦ ꯈꯔꯗꯤ ꯅꯥꯏ꯫ ꯅꯃꯤꯠ ꯌꯥꯝ ꯁꯣꯏꯒꯅꯨ, ꯑꯩꯒ ꯈꯥꯕꯒ ꯀꯔꯤꯗ ꯃꯥꯟꯅꯔꯗꯅ? ꯉꯁꯤꯈꯛ ꯎꯕ ꯅꯨꯄꯥꯗꯨꯅ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯔꯛꯄꯗꯨꯗ ꯊꯥꯖꯁꯨ ꯏꯀꯥꯏꯕꯗꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯏꯃꯨꯡꯗꯒꯤ ꯈꯥꯕ ꯊꯣꯛꯂꯛꯏ꯫ ꯑꯅꯤꯗꯨꯅ ꯃꯈꯨꯠꯀ ꯄꯥꯏꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯌꯥꯗꯨ ꯀꯥꯔꯒ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯁꯤꯅ? ꯑꯅꯤꯗꯨ ꯄꯥꯏꯅꯔꯝꯕ ꯃꯈꯨꯠꯇꯨ ꯈꯪꯊꯥ ꯊꯥꯗꯣꯛꯅꯩ꯫ ꯈꯥꯕꯅ ꯂꯛꯅꯔꯛꯏ, ꯊꯥꯖ, ꯉꯁꯤꯗ ꯂꯥꯛꯄ ꯏꯃꯥꯟꯅꯕꯁꯤꯅ ꯅꯈꯨꯠꯀ ꯄꯥꯏꯍꯜꯂ ꯂꯩꯔꯝꯃꯤꯁꯤꯕꯣ ꯅꯈꯣꯏꯅ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯈꯪꯅꯗꯦ, ꯑꯩꯗꯤ ꯇꯥ ꯈꯥꯕ ꯑꯣꯏꯔꯨꯕꯩ ꯅꯤꯡꯗꯅ ꯀꯧꯗꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯣꯏꯔꯝꯗꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯒ ꯇꯨꯁꯤꯟꯕꯅꯤ꯫ ꯇꯨꯁꯤꯜꯂꯒ ꯅꯈꯨꯠ ꯄꯥꯏꯅꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯑꯁ ꯈꯥꯕ ꯅꯪꯁꯤꯁꯨ ꯌꯥꯝ ꯍꯪꯅꯤꯡꯉꯣ꯫ ꯇꯨꯁꯤꯟꯈꯤꯕꯗꯨꯗ ꯑꯩꯅ ꯆꯤꯡꯈꯠꯄꯤꯕꯅꯤ꯫ ꯍꯣꯏꯗ, ꯆꯤꯡꯈꯠꯄ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ, ꯑꯩꯅ ꯎꯍꯧꯕꯗꯗꯤ ꯅꯈꯨꯠ ꯄꯥꯏꯅꯔꯒ ꯂꯩꯔꯝꯃꯤ, ꯋꯥ ꯂꯣꯏꯔꯦ꯫ ꯊꯥꯖ, ꯏꯆꯟ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯕꯅꯤ, ꯆꯪꯉꯨ ꯆꯪꯉꯨ꯫ ꯊꯥꯖꯁꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤ꯫ ꯂꯨꯋꯥꯡꯁꯨ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕ ꯊꯥꯖꯗꯨ ꯌꯦꯡꯍꯧꯏ꯫ ꯈꯥꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯩꯀꯥꯏꯒꯤ ꯏꯆꯜꯅꯤ, ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯔꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯧꯄꯥ ꯆꯍꯤ 5 ꯁꯨꯔꯕ ꯑꯃꯒ ꯃꯥꯒ ꯈꯛ ꯂꯩꯕꯅꯤ꯫ ꯃꯈꯨꯔꯥ ꯑꯃ ꯂꯩꯕꯗꯣ ꯃꯥꯅꯁꯨ ꯍꯟꯅ ꯌꯦꯡꯗꯦ꯫ ꯃꯈꯨꯔꯥꯗꯨꯒꯤ ꯅꯨꯄꯤꯅꯁꯨ ꯊꯤꯅ ꯑꯗꯨꯝ ꯆꯩꯕꯤꯕꯅꯤ꯫ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯁꯤꯜꯂꯛꯏꯁꯤꯅ? ꯅꯪꯒ ꯅꯨꯡꯁꯤꯅꯕ꯭ꯔꯣ? ꯅꯨꯡꯁꯤꯅꯗꯦ꯫ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯃꯤꯔꯣ? ꯈꯥꯕ ꯂꯨꯋꯥꯡꯗ ꯌꯦꯡꯂꯛꯏ꯫ ꯌꯥꯝ ꯈꯪꯅꯤꯡꯅ ꯂꯩꯔꯝꯕ ꯂꯨꯋꯥꯡꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯈꯥꯕ ꯅꯣꯛꯄ ꯈꯪꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯑꯩꯅ ꯄꯥꯝꯃꯤꯅꯤ꯫ ꯃꯥꯅꯁꯨ ꯑꯩ ꯄꯥꯝꯕꯅꯤ, ꯐꯣꯡꯗꯣꯛꯅꯗꯦ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯌꯥꯝ ꯅꯨꯡꯁꯤꯅꯈ꯭ꯔꯖꯥꯠꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯃꯃꯧ ꯑꯣꯏꯍꯜꯂꯨꯅ ꯒ꯭ꯔꯤ ꯇꯛꯄꯗ ꯂꯣꯏꯔꯕꯅꯤ꯫ ꯂꯨꯋꯥꯡꯗ ꯃꯃꯥꯏ ꯈꯖꯤꯛ ꯁꯨꯛꯈꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯈꯥꯕꯅ ꯂꯨꯋꯥꯡꯒꯤ ꯃꯀꯣꯛꯇꯨꯗ ꯇꯞꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯍꯣꯏ, ꯁꯛ ꯄꯥꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯏꯆꯟꯗ ꯀꯃꯥꯏ ꯄꯥꯝꯗꯣꯏꯅꯣ? ꯃꯁꯛꯁꯤꯒ ꯊꯃꯣꯏ ꯀꯥꯏꯔꯣꯛꯀꯁꯨ ꯇꯧꯔꯤ꯫ ꯑꯩꯅ ꯃꯥꯏ ꯋꯥꯔꯤ ꯂꯤꯔꯩꯗꯣ ꯑꯉꯥꯡꯗꯣ ꯅꯪꯅ ꯄꯥꯝꯃꯦ ꯈꯪꯕꯒꯤꯅꯤ, ꯑꯄꯪꯕ꯫ ꯏꯁ, ꯌꯥꯝ ꯍꯩꯄꯥ ꯁꯥꯈ꯭ꯔꯦꯗ꯫ ꯁꯥꯕ ꯁꯥꯗꯕ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯅꯪꯅ ꯂꯣꯟꯅ ꯌꯦꯡꯉ ꯂꯩꯔꯝꯕꯗꯨꯗ ꯈꯪꯕꯩ ꯋꯥꯅꯤ꯫ ꯑꯗꯣ ꯑꯩ ꯀꯥꯗ ꯆꯪꯉꯁꯤꯔꯣ? ꯑꯩꯈꯣꯏꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯈꯪꯅꯤꯡꯉꯤ꯫ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯕꯩ ꯋꯥꯔꯣ? ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯈ꯭ꯔꯕꯣ? ꯃꯔꯝꯗꯨ ꯈꯪꯅꯤꯡꯉꯦ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯆꯟꯒ ꯊꯥꯖꯒꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯂꯨꯋꯥꯡꯗꯤ ꯊꯥꯖꯗ ꯃꯃꯤꯠꯇꯨꯅ ꯍꯨꯔꯥꯟꯅ ꯌꯦꯡꯉꯤ꯫ ꯈꯥꯕꯅ, ꯊꯥꯖ, ꯉꯁꯤꯗꯤ ꯄꯣꯠꯐꯝ ꯐꯝꯕ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯅꯪꯕꯣ? ꯆꯠꯇꯣꯏꯅꯤ, ꯏꯆꯟꯗ ꯍꯣꯔꯦꯟ ꯕꯨꯡꯕꯨꯡꯗꯣ ꯉꯥꯛꯇꯪ ꯂꯩꯃꯤꯟꯅꯔꯝꯃꯣꯅ ꯍꯥꯏꯕ ꯂꯥꯛꯏꯅꯤ꯫ ꯅꯪ ꯍꯧꯖꯤꯛ ꯂꯥꯛꯄꯗ ꯑꯗꯨꯝ ꯄꯨꯕꯤꯔꯁꯨ ꯌꯥꯕꯗꯨꯕꯣ? ꯌꯥꯔꯅꯤꯗ ꯇꯥ ꯈꯥꯕ, ꯍꯣꯔꯦꯟ ꯊꯦꯡꯂꯀꯥꯟꯗ ꯏꯆꯟꯅ ꯂꯧꯕ ꯆꯠꯆꯔꯁꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯉꯜꯂꯤꯕꯅꯤꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯆꯟ, ꯊꯣꯛꯑꯒꯦ, ꯊꯤꯟꯗꯣꯛꯑꯅꯨ꯫ ꯇꯥ ꯈꯥꯕ, ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯏ꯫ ꯃꯑꯣꯡ ꯃꯥꯟꯗꯅ ꯂꯨꯋꯥꯡꯗꯣ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯇꯩꯗꯅ ꯆꯠꯀꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗꯅ ꯀꯩꯒꯤ ꯍꯥꯏꯔꯝꯗ꯭ꯔꯤꯅꯣ? ꯊꯥꯖ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯁꯤꯜꯂꯛꯂꯒ, ꯇꯥ ꯈꯥꯕꯒꯤ ꯃꯃꯥꯟꯅꯕ, ꯆꯠꯂꯨꯈꯤꯒꯦ꯫ ꯊꯥꯖꯗꯨ ꯇꯥꯍꯥ ꯆꯠꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯅꯣꯛꯐꯦꯠ ꯇꯥꯍꯧꯏ꯫ ꯃꯃꯥꯏꯗꯣ ꯅꯥꯀꯟꯗ ꯂꯩꯊꯣꯔꯛꯄꯗꯨꯗ ꯈꯥꯕꯒꯤ ꯏꯆꯟꯒꯅ ꯃꯃꯤꯠ ꯂꯥꯛꯊꯣꯛꯂꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯥꯖ, ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯊꯥꯖꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯔꯣ? ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯍꯥꯏꯔꯛꯂꯤꯕ ꯏꯆꯜꯒꯤ ꯋꯥꯗꯨꯗ ꯂꯨꯋꯥꯡꯁꯨ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯂꯒ ꯃꯈꯨꯠꯇꯨꯅ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯍꯥꯏꯔꯒ, ꯀꯥꯏꯗꯩꯅꯣ? ꯅꯠꯇꯦꯗ, ꯃꯥ ꯍꯥꯟꯅꯁꯨ ꯈꯪꯗꯦ, ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯎꯕ꯫ ꯅꯣꯏꯒꯤ ꯈꯨꯜꯁꯤ ꯂꯥꯛꯄꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯊꯥꯏꯅ ꯈꯥꯕꯅ ꯃꯥꯒꯤ ꯌꯨꯝ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯈꯤꯕꯗꯨꯗ ꯀꯅꯥꯗꯁꯨ ꯍꯪꯗꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯥꯆꯧ, ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯣ? ꯈꯪꯗꯦꯗ ꯏꯆꯟ, ꯅꯪꯒꯤ ꯅꯇꯧꯃꯛꯅꯦ, ꯂꯨꯋꯥꯡꯒꯤ ꯁꯥꯖꯠꯃꯛꯅꯦ, ꯑꯩ ꯀꯣꯛꯀ ꯉꯥꯎ꯫ ꯆꯠꯂꯣ, ꯆꯥꯛ ꯂꯣꯏꯁꯤꯜꯂꯨ꯫ ꯆꯥ ꯂꯣꯜꯂꯣ ꯍꯥꯏꯈꯤꯕꯗꯨꯁꯨ ꯀꯥꯎꯔꯝꯂꯅꯤꯅꯦ꯫ ꯑꯌꯥ, ꯀꯥꯎꯋꯦ, ꯍꯧꯖꯤꯛ ꯂꯣꯜꯂꯛꯀꯦ꯫ ꯌꯥꯔꯦ, ꯂꯣꯜꯂꯨꯔꯅꯨ, ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯨ꯫ ꯀꯌꯣꯛꯁꯪꯗ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ, ꯉꯥ ꯈꯔ ꯐꯥꯍꯜꯂꯒꯦ ꯂꯨꯋꯥꯡꯒꯤ ꯆꯥꯅꯕ꯫ ꯂꯨꯋꯥꯡ, ꯂꯥꯛꯑꯣ꯫
ꯑꯅꯤꯗꯨ ꯂꯥꯛꯂꯦ ꯂꯝꯕꯤꯗ ꯆꯠꯅ ꯂꯨꯋꯥꯡ ꯇꯞꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯌꯨꯝꯗ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯩ ꯅꯨꯄꯤꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯩ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕꯁꯨ ꯃꯈꯣꯏꯒꯤ ꯊꯕꯛꯇ ꯀꯥꯟꯅꯅꯕ ꯁꯤꯟꯕꯅꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯅꯣꯡꯃ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯈꯥꯕ ꯆꯦꯛꯂꯣꯟ ꯋꯥꯡꯅ ꯈꯥꯖꯤꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯑꯩꯁꯦ ꯃꯄꯥꯟ ꯊꯣꯡꯒꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯊꯥꯖꯔꯨꯅꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯤ ꯏꯃꯥ ꯏꯄꯥꯅ ꯅꯝꯗꯅ ꯈꯣꯡ ꯄꯥꯏꯔꯒ ꯆꯠꯍꯟꯕ ꯂꯝꯕꯤꯗ ꯀꯩꯗꯧꯅꯨꯡꯗ ꯆꯠꯀꯦ ꯈꯟꯒꯅꯨ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕ ꯁꯨꯃꯥꯏꯅ ꯀꯅꯥꯗꯁꯨ ꯋꯥꯍꯟꯅꯤꯡꯗꯦ ꯏꯃꯨꯡꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯗꯨꯅ ꯑꯩꯅ ꯄꯥꯝꯂꯤꯕ ꯂꯝꯕꯤꯗꯨꯗ ꯑꯐꯕ ꯑꯃ ꯑꯣꯏꯅ ꯅꯝꯗꯅ ꯆꯠꯈꯤꯕꯅ ꯐꯩ ꯃꯁꯤꯃꯛꯅ ꯅꯤꯁꯥ ꯆꯥꯗꯨꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯂꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯏꯈꯣꯡ ꯏꯈꯨꯠ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯈꯣꯏ ꯈꯨꯜꯁꯤꯗ ꯃꯅꯤꯡ ꯇꯝꯅ ꯂꯩꯖꯒꯦ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯅ ꯌꯥꯗ꯭ꯔꯕꯁꯨ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯑꯩ ꯍꯥꯏꯖꯒꯦ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩꯅ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ ꯏꯕꯥꯅꯤ ꯆꯍꯤ ꯀꯨꯏꯅ ꯄꯨꯟꯗ꯭ꯔꯁꯨ ꯑꯩꯅ ꯀꯥꯎꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ ꯅꯪꯅ ꯌꯨꯝꯗ ꯂꯩꯕ ꯃꯑꯣꯡ ꯃꯇꯧ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯒꯤ ꯄꯦꯟꯗꯕꯅ ꯍꯦꯜꯂꯛꯄꯅ ꯑꯩꯕꯨ ꯀꯣꯟꯗꯨꯅ ꯀꯞꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯇꯝꯗꯨꯗ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯦ ꯅꯪꯕꯨ ꯈꯨꯠ ꯄꯥꯏꯔꯒ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯨꯁꯦ ꯍꯥꯏꯅ ꯁꯤꯡꯕꯁꯨ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯅ ꯂꯥꯛꯂꯒ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯄ꯭ꯂꯥꯟ ꯇꯧꯔꯁꯨ ꯅꯪꯒꯤꯗꯃꯛ ꯏꯈꯧ ꯄꯣꯡꯅ ꯉꯥꯡꯕ ꯉꯝꯒꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯞꯅꯤ ꯑꯩꯒꯤ ꯋꯥ ꯅꯨꯡꯉꯥꯏꯗꯁꯨ ꯅꯪꯅ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯔꯁꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯑꯣꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯩ ꯄꯥꯡꯕ ꯉꯁꯥꯏꯒꯤ ꯊꯥꯖ ꯍꯥꯏꯕꯤ ꯑꯉꯥꯡꯗꯨꯁꯨ ꯁꯦꯝꯕꯤꯔꯨ ꯑꯩ ꯃꯥꯕꯨ ꯎꯕꯒ ꯄꯥꯎꯈ꯭ꯔꯦ ꯊꯃꯣꯏꯗꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯏ ꯋꯥꯗꯨꯗꯤ ꯅꯁꯥꯅ ꯇꯧꯖꯗꯧꯕ ꯑꯩꯒ ꯌꯥꯎꯍꯜꯂꯅꯨꯀꯣ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯣ ꯅꯨꯄꯥꯈꯩꯅꯤ ꯌꯥꯝ ꯉꯥꯎꯅꯕꯅꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯥꯅꯁꯨ ꯌꯥꯝ ꯂꯨꯝꯕ ꯂꯥꯛꯄꯅꯤ ꯃꯈꯨꯔꯥ ꯃꯗꯣꯟꯅꯁꯨ ꯅꯨꯄꯥꯗꯨꯗ ꯌꯣꯟꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯌꯨꯝꯗꯒ ꯇꯣꯏꯅ ꯆꯪꯂꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩꯁꯦ ꯊꯥꯖꯒꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯪꯉꯛꯏꯔꯣ ꯏꯃꯨꯡꯗꯗꯤ ꯅꯠꯇꯦꯗ ꯍꯣꯏ ꯏꯃꯨꯡꯗꯤ ꯏꯃꯨꯡ ꯑꯣꯏꯕ ꯃꯅꯤꯡꯂꯣꯝꯗ ꯆꯥꯛꯈꯨꯝꯗ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯄ ꯖꯥꯠꯅꯤ ꯅꯨꯃꯤꯠꯇꯣ ꯏꯆꯟ ꯏꯕꯥꯅꯤꯅ ꯃꯣꯏꯅ ꯏꯟꯁꯥꯡ ꯊꯤꯟꯕ ꯆꯠ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯥꯛꯄꯒ ꯊꯥꯖꯅ ꯂꯥꯎꯔꯛꯄꯒ ꯆꯞ ꯆꯥꯅꯔꯤ ꯑꯗꯨꯗꯒꯤ ꯆꯦꯟꯁꯤꯜꯂꯒ ꯑꯩꯅ ꯗꯝ ꯍꯦꯛꯇ ꯐꯨꯊꯕꯅꯤ ꯅꯨꯄꯥꯗꯣ ꯀꯤꯗꯅ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯆꯪꯂꯛꯇꯦ ꯍꯥꯏ ꯑꯩꯅ ꯅꯤꯡꯐꯨꯡ ꯇꯥꯕꯗꯗꯤ ꯑꯩꯁꯦ ꯃꯇꯥꯡ ꯆꯥꯕꯗ ꯐꯨꯅꯤ ꯈꯥꯏꯅ ꯍꯥꯏꯅꯩꯁꯨ ꯍꯥꯏꯕꯅꯤ ꯅꯈꯣꯏ ꯏꯃꯨꯡꯁꯨ ꯈꯨꯜꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯣꯏꯔꯤꯁꯦ ꯃꯤ ꯈꯔ ꯊꯝꯂꯒ ꯊꯥꯖꯣꯏꯒꯤ ꯌꯨꯝꯗꯣ ꯉꯥꯛꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯑꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯂꯨꯋꯥ ꯑꯩꯈꯣꯏ ꯁꯦꯜ ꯄꯥꯏꯌꯦꯅ ꯑꯗꯨ ꯍꯦꯛ ꯇꯧꯔꯨꯕꯗ ꯈꯨꯜꯁꯤꯅ ꯊꯥꯖꯒꯩꯒ ꯃꯔꯤ ꯂꯩꯅꯩꯌꯦꯅ ꯂꯥꯟꯅ ꯂꯧꯈꯤꯗꯣꯏꯅꯤ ꯂꯧꯕ ꯍꯥꯏꯕꯨ ꯂꯧꯅꯔꯤꯕꯅꯤ ꯃꯣꯏꯒꯤ ꯃꯟꯗꯣꯟꯗꯨꯅ ꯀꯣꯏꯁꯟ ꯁꯟꯗꯣꯛꯄꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯀꯩꯁꯨꯝ ꯇꯧꯗꯕꯅꯤꯅ ꯀꯅꯥꯁꯨ ꯀꯤꯗꯦ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯂꯩꯔꯤꯁꯤꯅꯤ ꯂꯨꯋꯥꯡ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯍꯥꯏ ꯃꯈꯨꯔꯥ ꯍꯥꯠꯄ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯆꯤꯟ ꯃꯧꯄꯥ ꯈꯛꯇ ꯂꯩꯕ ꯌꯨꯝꯗ ꯃꯅꯤꯡꯗꯒꯤ ꯐꯥꯎꯖꯤꯜꯂꯒ ꯆꯪꯕ ꯅꯨꯄꯥꯗꯨꯁꯨ ꯍꯤꯡꯅ ꯐꯨꯝꯕ ꯇꯥꯔꯦ ꯌꯥꯝ ꯁꯥꯊꯤꯔꯛꯏꯗ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯌꯥꯕꯤꯔꯛꯇꯧ ꯃꯑꯣꯡꯗꯅꯤ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯌꯥꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦ ꯑꯐꯕ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯑꯕꯅꯤ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯉꯥꯡꯗꯣ ꯃꯧꯄꯥꯒꯤ ꯈꯟꯕꯗ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯇꯠꯇꯅ ꯍꯥꯏꯌꯦꯅ ꯏꯆꯟꯅ ꯇꯝꯃꯤ ꯑꯗꯨꯅ ꯂꯨꯋꯥꯡ ꯍꯥꯟꯅ ꯍꯦꯛꯇ ꯒꯤꯔꯤ ꯇꯛꯁꯤꯟꯒꯅꯨ ꯅꯪꯅ ꯇꯁꯦꯡꯅ ꯄꯥꯝꯂꯕꯗꯤ ꯊꯥꯖꯅ ꯌꯥꯔꯛꯅꯕ ꯂꯝꯕꯤ ꯊꯤꯗꯣ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯒꯦ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯈꯜꯂꯨꯕꯗ ꯑꯩ ꯁꯣꯔ ꯐꯨꯡꯒꯠꯂꯒ ꯁꯤꯒꯦ ꯇꯧꯏ ꯑꯗꯣ ꯁꯤꯗꯤ ꯁꯤꯗ꯭ꯔꯦ ꯂꯨꯋꯥꯡ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯈꯥꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯃꯉꯛ ꯇꯞꯅ ꯅꯣꯝꯗꯨꯅ ꯇꯥꯔꯒ ꯆꯠꯂꯤ ꯑꯁꯨꯝꯅ ꯆꯌꯣꯜ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯥꯖ ꯑꯌꯨꯛ ꯑꯗꯨꯗ ꯄꯣꯠꯐꯝ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥꯅ ꯆꯔꯥ ꯋꯥꯟꯕꯒꯤ ꯂꯨꯈꯥꯛ ꯃꯐꯝꯗꯨ ꯋꯥꯏ ꯁꯠ ꯇꯩꯊꯣꯛꯂꯤ ꯃꯧꯄꯥ ꯕꯨꯡꯕꯨꯡꯅ ꯊꯣꯡꯖꯤꯟ ꯃꯄꯥꯅ ꯂꯦꯞꯂꯒ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯉꯁꯤꯁꯨ ꯊꯦꯡꯅ ꯂꯥꯛꯇꯣꯏꯔꯣ ꯃꯕꯣꯛ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡꯅ ꯏꯆꯦꯗ ꯌꯥꯝ ꯂꯛꯅꯩ ꯍꯥꯏ ꯑꯌꯨꯛꯇꯁꯨ ꯍꯅꯨꯕꯁꯤꯡꯅ ꯀꯔꯦꯝꯅꯩ ꯍꯥꯏ ꯃꯧꯄꯥ ꯑꯄꯤꯛꯄꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯥꯖ ꯃꯧꯄꯥꯗꯨꯗ ꯍꯪꯂꯛꯏ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯛꯏꯕ ꯃꯤꯅ ꯂꯣꯏ ꯍꯥꯏ ꯏꯆꯦ ꯅꯪ ꯃꯕꯣꯛ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝꯗ ꯆꯠꯂꯅꯨ ꯇꯥ ꯂꯥꯛꯄꯗꯣ ꯉꯔꯥꯡꯁꯨ ꯅꯨꯡꯊꯤꯜꯗ ꯂꯥꯛꯑꯝꯃꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇꯅ ꯏꯆꯦꯁꯦꯀꯣ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯐꯥꯔꯒ ꯃꯌꯨꯝꯗ ꯄꯨꯅꯤ ꯍꯥꯏ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤꯗꯨꯅ ꯇꯨꯡꯗ ꯂꯦꯞꯄꯒ ꯅꯣꯛꯏ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯍꯥꯏꯔꯤꯕꯁꯤ ꯃꯟꯗꯣꯟꯕꯨꯅꯤ ꯃꯈꯨꯔꯥꯒꯤ ꯅꯨꯄꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯕꯤꯅꯥꯕꯨꯅꯤ ꯊꯥꯖ ꯂꯨꯈꯥꯛꯇ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯀꯣꯟ ꯐꯦꯡꯐꯝꯗ ꯀꯣꯟꯗꯨ ꯁꯠ ꯐꯦꯡꯗꯣꯛꯏ ꯕꯨꯡꯕꯨꯡꯗꯣ ꯃꯆꯦꯒꯤ ꯇꯨꯡꯗ ꯁꯨꯝ ꯂꯦꯞꯂꯒ
Iche, nang phakhradhi kamai tongni? Aidi pakhangsu nate ichebu kanbu ngamgadra. Natraga ta khabana muksu kanbiba lakadra. Pikliba angangtuna wahang zat hanglakpaduda thazama pira chele. Angang oizarabasu masjeki awaba pumnamak khangni. Mani hekta iche phaba yabrane. Lekai mi su yam leirisi ta khabasu lei. Manai phaba gamoida. Adui saru isena horen chakrakanda. Nasi isan hoida nangbu leinaba hairamke. Iche isan siyam phaikwa. Aibu suduna taubi aduga taluwang nasu aibu lampakta sanaba puthokpi. Kanano taluwang haide? Ta khabagi mamana badura. Hoi, mana haibu kwa. Che gaigasya kanamta sohaloi. Mana dum senabiduini haiba. Aduga kwa ta khabana noga sidribok senahalo haiba. Thazasu waridu noklaga tari wakaldadi karisu khanjillude. Kon phengbuda loiraga phirol hongdoktuna thonggalda thoklakle. Lambida luwanga thengnei luwang mamittuna haifet yenglaga kaurei. Putpham thodora thaza. Chalambadu sap leppaga luwangda mamaidu unsilaklaga taha khumlei. Hoi ta luwang nasidi kharasu thengdokre aduna chalage. Imabokto mathata makok ngauramlani. Ta luwang chala. Aina mangonda chatkana haikibi mongda. Chalage. Aibu mangonda aigi mi haikibrane. Haikide. Nan kai waga sori sade. Kamai da aigi mi khangi sana. Bungbung naga haiba sana. Ina ngangduda haiba wasingduga hairamdudi phangida. Mathanda wasingsi hairaga thaza hoida lai. Thonggaudagi sanglakpado bungbung na ui. Mamang thongdo puna chena lonsilamlaga bungbung sen thorei. Taluwa ngasidi aiga tanabi sanasi haigibani. Ai country. Hoi sanadoini. Ado aina nan kai nang lawba lakpase. Nakoi seda haidokpro. Haidokte. Taluwanga ta khabagana haidokano haidudi. Aidi so ai haidoi. Ichi isan hoine sangaga aigi lamino hairongge na haibani ichedo. Ha. Isan namu hairamadi so pharaktar lawjalasi. Changbiramdam. Luwangdo bungbunggi makut samlaga kana selai. Isan so thonggaudagi lei hektuna leirammi. Aniduna selakpu ubada masana khangna hairei. Taluwang thazaga thengnarami. Aigona bungbungdo lauraga aikoida leminaramon so hairami. Nang kai haikrage. Nahan kai aina salaga lawena haidokrabo isan. Haidi tazona aingonda haidokano na hai aduna haidi. Aina hoi laurugena haikibani. Thengena sensa chakrabani. Ni tai khabadi ngayok sangdagi halakjibo. Halakrabani. Taluwang hankibani. Hoi changage. Madi ayujudi leiba ngamjadabani. Bungbung changasi law. Itu khabana hankiye. Kainomta hanguse. Luwang na nganglaga sangkibado isan taraga nokhawi. Luwang mahausaga manade phagi yam tawi. Wasu yam nganglakle khaba makhoi anidu unare marai tawnai unajre koihang khangnabaduda. Laikai mina su matai manaudagi hele na heheklatnai. Luwang su laikai gi mina khangnaraklabani. Khaba na mayamda magi marup na haidana masak takpadagi. Somna thaza mayamna sarambagi kon amangba singdo phengli. Potphamduda pakhang kharasu thazabu yengbagi namada tanjari. Tombina. Thaza nangbu kon phengba loidribro. Loiri mabo. Loisilonya. Tanja kharasaru lawo tanna saba thadaribani. Tombina di thazabu luna tawbi. Masanupidagi hena luna tawi haibasu haimanba thokpoi. Thazagi mamagi yek pokminnaba masini tombi asi. Masu khangi. Potphamda lakliba pakhang singdo thazabu lumba laini haiba. Ka henba wa haige tawbada man hek ngangthani. Pakhang amana. Ta. Ekoina thazalumisibo oihidro. Oiboidaba sumbitki wani kai. Isabi leiba potphamda pakhang na sangmaisiri hongna sani. Simakna ekoi mawik da koigi haibadi natedana. Amanam. Ekoi gumba gyan taba khara khaktani lamdoisi. Lakpagi kangbunade potphamse. Matakka makhaga ole haine. Imabok tombina pinatna kallaga tale kaina so haine. Ataiduna. Adumaina sumna tawbudi jang taba thabaknida. Lakpa maso sel payena thazagi madomsa duda sel yamekta haidabini. Aduda madomsa na so ayaba pibanidina. Noi ekoina tawboy. Na khulgi ahalsingna warakpada yumdi mapan thokpa ngamaroi. Yarasi mi takrani. Silpiram chanaba tawrasi. Sida leithoingaida thabak thengba tare. Makhoi maraktagi amana taha seldo piba sangki. Aduga makhoi so wari sanaraga satkre. Mi hanglabada tombina sel masing thiraga thazagi khaibidai. Bema thaza se sinanya nangi ayuki sel saruk oyo. Sumaina ayuk nungthilda tongan piba sina phari. Yamna sitlagana yamna phangba.
khitang sitlagana khitang phangba haidu adubu nang hek imabu ki pafam si yaurappadagi migi pot piba ngamdaba khakta aduna aina su mon sengna sumaina pirage na khali imabu aigidi ama hekta yaida imabu ki pafam sida yauhan bibadagi bumbung do chara hentre isili wagidi adum kone imabung na sumaina tongan piradi arema pa oklani kok ngangdi kari su yengsilaktrabro yengdi kuradi handagi amahani adubu idum chadi yengibra yengribra khangni thangnaba khogi lakpagasu adum toina wari sabu ui aibu lakpado yonthoe haina tattana su hai imabo ai kari tawgadabanu khangni ibung ama leidana aidamak lepini haibasu natte lakpana aigi yumda toina laklaga aibu sittana yam ngangi tikakpa yam wai thazana sumna wari saba ahanba natte tombigi mafamdadi awaba khuding mama amada paw tambagumna tamsai hera manekta pangtaw tawba yabro laikai palisia kari oina uba zatno madugi binadusu afaba natte apokpa natrabasu masani magi karigino lakpada mana nangbu thajanaba toina hotnaribase tan sadradi lakpaduga maga aronba mari leinarabasu yai phatkidraba nupini laisari wathok chawkraba nupini masak muna khangi mamangdasu lakpana sanglakpada khaba masi manawnu omjilaga phukre dai hoi phukibani isan su senjilaga ta khabana phubududa yaukibani magi mawngdo ingsingduradi thoksunokning numittuda makoini la amjari ai kari hoigani khangte makoi ani do wanu ngai wari kaya sari numthilgi matamni khabado ingkholeibak tawri luwangna napi poiri ngasaidagi luwangdo wama hainingbagum tawbudu ubada khabana hanglai nangasi kaidawre haiba aina thabak taw mafam khudingi kodan panaraga yausileisi kai hainin nayum salage hai ningdi yumgumta ningsingri adudi kaino nang hainingise horendi thazang yawba potfamduda bora saba salusi bungbung naibada nupa mayamna mangonda usitna wayam ngangi hai aduga lakpa haibra moyumda sanglambe haibado managa nongma makhutka chingi tawi hai ai I ka amna loiramani aduna horendagi so potfamda sangna thoni nakoi imaga pabadagi sel khranidadi yar piro yadrasu makhongda kola niradoni khabado nokningladuna mabuk pairaga pena noi nuwangdi karino khanna ngakna yengduna lei oi ai si pukka loinar luwa nang mohogam taw hana suman manajri hana aiga tina kibatu oijre luwang nang pukka on olibo ondi gai hana ga chapmani yar khranod laitum sina nayadu langzlagan mina isi phagigi mong noklaga lei hoiba chaseba nagi mongda ayam nokningi nayimna luhumba kibadagi chelakpa nang nupi sangma satkani kaina tarupasidi aidi pungaw ngawreni luwangibu ngawdana leirona aidi losilurani isanda bungbunga leiminaramona hayu nang nangara angangdo aina tanabi sanase haikibagi itum koini nara leiramni haibaga tawbaga bungbungdo luwangi tungdagi khangalai dang ya khangju khangbide taluwa nangsa aina khanganmo khudingi sukang khangde nang but kidabra kide aidine akibamda leite supnagi aina kiba haibabu noisena atopu nupada yakidrasi kakni bungbungdo mamit kuppaga luwangi waduda wakhal tadre haibagumna yengduna lei luwangsu magi wakhal amada manglaga lei khabana leitum ama pairaga luwangda thomjinai musi sama nupasina ngangsida zat haijindana khara leirada ngangse ngawro zakran bungbung nangna nasi sanga ngak leminaram luwanga ibani thabomda satluge yam luba thabakni adudi tanabi sanaroi luwang nongma soina sanase ngasidi noise lumu satluge mangonda nupasing usitana ngangusing aina lai phudatluge hoi phudatlo moida yam pattabani aigi seda thina ngangmani aduga ko ta luwangna phubudasu hingsabidusu yauna phudatluko kana hingsabi de madum saduni mani hingsabi na dum haibani thazana phana haigano harasu yadrabani bungbung hingsabido aina hatoga lamhuida macet setlaga sahandoini ado ai loisilurage imungda nasi sanga lemina rosta chelo hoi ado ichena bora hobodo yam haubane ta luwang sunya chage hayo ta khabana chage hardi adum haubani ichena ta luwang su chage na hayo ko asi hairamlaga bungbungdu sensinkri luwangdo khabada yenglei khabana makokto illaga karino haina hangi nangna karigi thazida bora hobana haiba sum haiba yadraba
ꯅꯪꯒꯤꯁꯦ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯂꯣꯟꯅ ꯄꯥꯝꯃꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯅꯇꯨ ꯂꯨꯝꯕ ꯆꯠꯅꯤꯗꯥꯏ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯩꯅꯦ ꯃꯇꯨꯡꯗ ꯊꯥꯁꯤꯗ ꯕꯣꯔꯥ ꯍꯧꯔꯣ ꯀꯥꯏꯅ ꯍꯥꯏꯖꯔꯣ ꯅꯠꯇ꯭ꯔꯗꯤ ꯁꯣꯝꯗꯒꯤ ꯗꯨꯔꯕꯥꯁꯥ ꯃꯥꯟꯕꯁꯤꯅ ꯈꯥꯝꯃꯟꯕꯗ ꯑꯩꯁꯤ ꯌꯥꯎꯅ ꯍꯥꯠꯈꯤꯕ ꯈꯪꯄꯣꯟꯇꯦ ꯑꯅꯤꯗꯨ ꯈꯠꯅꯗꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕ ꯆꯪꯈ꯭ꯔꯦ ꯂꯨꯋꯥꯡꯗꯣ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯍꯟꯖꯤꯟ ꯂꯦꯞꯂꯒ ꯃꯁꯝꯗꯨ ꯁꯦꯝꯃꯤ ꯈꯥꯕꯅ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯉꯥꯗꯨꯅ ꯃꯥꯕꯨ ꯂꯣꯏꯕ ꯉꯥꯏꯔꯤ ꯃꯁꯛꯇꯨ ꯌꯦꯡꯕ ꯄꯦꯜꯂ ꯃꯥꯜꯂꯦ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅ ꯌꯥꯎꯔꯤꯕ ꯄꯣꯠꯐꯝꯗꯨ ꯇꯥꯅ ꯂꯥꯛꯏ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯉꯥꯡ ꯈꯥꯛꯇꯅ ꯄꯣꯠꯐꯝꯗꯨꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯕ ꯂꯥꯛꯅꯔꯤ ꯄꯥꯈꯪ ꯑꯣꯏꯕꯁꯤꯡꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤꯅ ꯐꯝꯕ ꯄꯣꯠꯐꯝꯗ ꯇꯣꯏꯅ ꯆꯠꯅꯤꯡꯕ ꯍꯥꯏꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯂꯥꯛꯄꯒ ꯃꯃꯥꯟꯅꯕ ꯈꯔꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯖꯤꯜꯂꯛꯏ ꯂꯥꯛꯄ ꯎꯕꯗ ꯊꯥꯖ ꯍꯔꯥꯎꯗꯦ ꯐꯝꯅꯕ ꯊꯥꯔꯤꯕ ꯐꯟꯁꯥꯡꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯐꯝꯊꯩ ꯊꯥꯖ ꯕꯣꯔꯥꯒ ꯆꯉꯥꯡꯒ ꯄꯤꯔꯛꯑꯣ ꯕꯣꯔꯥꯗꯨ ꯅꯪ ꯍꯧꯔꯣ ꯅꯪ ꯍꯧꯗ꯭ꯔꯗꯤ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯩꯅ ꯍꯧꯕ ꯌꯥꯔꯣꯏ ꯁꯣꯝꯗ ꯃꯔꯣꯏ ꯃꯌꯥꯝ ꯃꯜꯂꯤ ꯏꯃꯥꯕꯣꯛꯅ ꯍꯧꯕꯒ ꯃꯍꯥꯎꯁꯨ ꯆꯞ ꯃꯥꯟꯅꯕꯗꯨꯕꯨ ꯑꯗꯨꯝ ꯆꯥꯔꯣ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯁ ꯂꯥꯛꯄ ꯅꯪꯅ ꯉꯁꯥꯏ ꯆꯠꯂꯝꯗꯥꯏꯗ ꯊꯥꯖꯅ ꯍꯧꯕ ꯕꯣꯔꯥ ꯆꯥꯅꯤꯅ ꯍꯔꯥꯎꯖꯈ꯭ꯔꯤꯗꯨꯒ ꯍꯧꯖꯤꯛ ꯈꯨꯝꯗꯣꯔꯛꯏ ꯋꯥꯁꯤꯒ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯕꯣ ꯅꯌꯨꯝꯗ ꯑꯣꯏꯅ ꯄꯨꯁꯤꯜꯂꯒ ꯃꯈꯨꯠꯅ ꯊꯣꯡꯕꯗꯣ ꯅꯨꯡꯇꯤꯒꯤ ꯆꯥꯕꯅ ꯐꯠꯇ꯭ꯔꯣ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯃꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯁꯅꯨꯅ ꯑꯩꯅ ꯊꯝꯕꯅꯤ ꯅꯠꯇ꯭ꯔꯅꯤ ꯊꯥꯖ ꯇꯣꯝꯕꯤꯅ ꯍꯩ ꯂꯥꯛꯄ ꯋꯥ ꯖꯥꯠ ꯌꯥꯝ ꯉꯥꯡꯒꯅꯨ ꯕꯣꯔꯥ ꯆꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯏꯃꯥꯕꯣꯛ ꯕꯣꯔꯥ ꯄꯤꯔꯛꯑꯒꯦ ꯁꯤ ꯆꯥꯔꯒ ꯇꯨꯃꯤꯟ ꯂꯩꯌꯨ ꯉꯁꯤꯁꯨ ꯐꯤꯅꯥꯠꯅ ꯀꯜꯂꯒ ꯇꯥꯅꯕ ꯁꯤꯟꯒꯅꯨꯀꯣ ꯇꯣꯝꯕꯤꯅ ꯉꯥꯡꯂꯛꯄꯗꯨꯗ ꯂꯥꯛꯄ ꯍꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩ ꯃꯍꯧꯁꯥꯗꯒꯤ ꯇꯣꯝꯕꯤꯁꯤ ꯑꯉꯥꯡ ꯂꯝ ꯍꯦꯟꯕ ꯐꯨꯒꯟꯕꯗ ꯃꯃꯤꯡ ꯆꯠꯄꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯥꯛꯄ ꯇꯣꯝꯕꯤꯅ ꯋꯥ ꯉꯥꯡꯕꯗ ꯈꯨꯝꯗꯦ ꯕꯣꯔꯥꯒ ꯆꯥꯒꯗꯨ ꯇꯣꯝꯕꯤꯅ ꯄꯤ ꯂꯥꯛꯄꯗꯤ ꯃꯔꯣꯏ ꯃꯜꯂꯤꯕ ꯊꯥꯖꯗ ꯃꯃꯤꯠꯇꯨꯅ ꯌꯥꯝ ꯑꯣꯛꯇꯅ ꯌꯦꯡꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯥꯕꯒ ꯂꯨꯋꯥꯡꯒꯁꯨ ꯄ꯭ꯔꯔꯨꯞ ꯆꯪꯂꯛꯏ ꯕꯣꯔꯥ ꯍꯧꯔꯤꯕ ꯃꯐꯝꯗꯨꯗ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯪꯈꯤ ꯈꯥꯕꯗꯣ ꯂꯨꯋꯥꯡꯗꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯐꯥꯟꯗꯨꯗ ꯐꯝꯂꯒ ꯂꯩꯍꯧꯏ ꯊꯥꯖꯅ ꯃꯔꯣꯏ ꯃꯜꯂꯤꯕ ꯃꯐꯝꯗꯨꯒꯗꯤ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯤ ꯈꯥꯕꯅ ꯏꯃꯥꯕꯣꯛ ꯕꯣꯔꯥ ꯆꯥꯒꯦ ꯑꯩꯒꯤ ꯏꯇꯥꯎ ꯑꯅꯝ ꯀꯟꯕꯁꯦ ꯉꯁꯤꯗꯤ ꯕꯣꯔꯥ ꯈꯪꯆꯥ ꯆꯥꯅꯤꯡꯉ ꯃꯥꯜꯂꯤ ꯏꯕꯨꯡꯉꯣ ꯈꯥꯕ ꯅꯪꯒꯤ ꯃꯔꯨꯞꯀ ꯅꯈꯣꯏ ꯑꯅꯤꯁꯦ ꯃꯌꯥꯝꯅ ꯃꯇꯩ ꯃꯅꯥꯎꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅꯔꯤꯁꯤꯅ ꯀꯝꯗꯧꯕꯅꯣ ꯑꯁ ꯈꯪꯗꯦꯗ ꯏꯃꯥꯕꯣꯛ ꯏꯕꯥꯅꯤꯒꯤ ꯃꯑꯣꯡꯁꯤꯗ ꯃꯥꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯏꯃꯥꯒ ꯄꯥꯕꯒꯅꯁꯨ ꯍꯥꯏ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏ ꯁꯨꯝ ꯇꯣꯏꯅ ꯍꯥꯏꯔꯗꯤ ꯑꯩꯁꯦ ꯈꯔ ꯂꯩꯔꯗꯤ ꯅꯨꯄꯤ ꯑꯣꯟꯈꯤꯗꯣꯏ ꯃꯥꯟꯁꯤꯜꯂꯛꯏ ꯍꯩ ꯑꯉꯥꯎꯕ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯃꯁꯤꯅꯤ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯉꯁꯤꯁꯨ ꯊꯥꯖꯅ ꯍꯧꯕ ꯕꯣꯔꯥ ꯆꯥꯒꯦ ꯍꯥꯏꯗꯧꯔꯤꯕ꯭ꯔꯣ ꯍꯥꯏꯖꯔꯣꯏ ꯑꯩꯅ ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯁꯥ ꯑꯣꯜꯂꯕ ꯑꯃꯅꯩꯁꯦ ꯍꯤꯡꯁꯥ ꯏꯁꯥꯒꯤꯗꯣꯏꯅꯤ ꯑꯗꯨꯅꯅꯦ ꯏꯃꯥꯕꯣꯛꯅ ꯑꯗꯨꯝ ꯍꯧꯕꯤꯔꯣ ꯑꯩ ꯐꯝꯃꯒ ꯉꯥꯛꯇꯪ ꯉꯥꯏꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯋꯥꯡꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ ꯉꯁꯥꯏꯗꯒꯤ ꯂꯨꯋꯥꯡꯗꯤ ꯊꯥꯖꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯀꯔꯤꯁꯨ ꯈꯟꯗ ꯃꯔꯣꯏ ꯃꯜꯂꯤꯕ ꯊꯥꯖꯅ ꯑꯃꯨꯛꯐꯥꯎ ꯌꯦꯡꯕꯤꯔꯛꯇꯕꯗꯨꯗ ꯂꯨꯋꯥꯡ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯂꯥꯛꯄꯗꯨ ꯈꯥꯕ ꯎꯕꯗ ꯁꯥꯎꯅꯤꯡꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯌꯥꯝ ꯀꯥꯛꯅ ꯆꯪꯂꯛꯏ ꯃꯕꯣꯛ ꯁꯦꯜ ꯀꯌꯥ ꯇꯥꯔꯦ ꯁꯤꯗꯤ ꯂꯧ ꯁꯦꯜ ꯑꯆꯣꯏꯕ ꯂꯩꯇ꯭ꯔꯁꯨ ꯊꯥꯖꯗ ꯄꯤꯌꯨ ꯍꯣꯔꯦꯟ ꯃꯌꯨꯝ ꯍꯟꯈꯤꯕꯗ ꯆꯦꯡ ꯋꯥꯟꯖꯈꯤꯅꯕ ꯃꯧꯄꯥꯗꯣ ꯃꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯕꯅꯤ ꯇꯥꯂꯥꯛꯄ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯁꯦꯜꯁꯨ ꯑꯩꯗ ꯄꯤꯌꯣ ꯍꯥꯏꯔꯝꯒꯅꯨ ꯏꯃꯥꯕꯣꯛꯅ ꯑꯆꯣꯏꯕ ꯊꯤꯔꯒ ꯑꯗꯨꯝ ꯄꯤꯖꯁꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯦල් ꯄꯤꯕꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ sidagi henba mayam mo pigani nangna lawdabsu yar aduga nangi tungda thabak leitaba kanadaba mi khra layena aibu kaisu leitana khanbadi taw nangse aina lawningba matamda lawba ngam haibasi masu ningsit khabaga luwanga gi mamangda adumna nganglakpadudagi thasi ikairaduna lakpada sauningna yengi ikaibada mamittusu piira chelakre luwang phamlaga leiba ngamdraduna tapna haugatlaga mong hada hairei nangna ngamadi hojik aigi mangsida amda lawrodana kanano sinam he satho saida nungsibiga nga kenabasida amu yesilada nathau leitamiro nang ha nathau piyo haibro ibiyuro taningde nupa masana yadaba nupida napu sapuda koge gai tawbadudi yam lemzadeko masana yadidi kana haiba mi ikaibagi yasinada leirisida oh ikaibagi yasinada ba hoine thabak leitabino adudi hojik nangna satkibada nayumda pukrodana oi nang nairaga aina ingadaba nupa manbraise as nangdi yam phingina hojik tasu ikaibagi yasinadrini haikraga yadra maleda ikoigi mangda wazau ngangbu mansile luwangna karemna hairakpaduda lakpasu nupagi thauna khudoki matagum prabhab changsillaga thajado makut kudang tak pairaga chingba hawi talakpa thado kadaidano nangna isingise thado haibani nangonda yakhiba leiki ikairaga yasinada basinati aina ngainadi pamsu pamdi kasi thado thasigi waduda luwang nokphet tawi tombido
ꯄꯥꯈꯠꯅ ꯆꯪꯒꯦ ꯇꯧꯕꯗ ꯈꯥꯕꯅ ꯆꯪꯒꯅꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ꯫ ꯍꯦ, ꯅꯪꯅ ꯑꯗꯨꯃꯥꯏ ꯍꯥꯏꯔꯒ ꯑꯩꯅ ꯊꯥꯗꯣꯛꯀꯅꯤ ꯈꯟꯕ꯭ꯔꯥ? ꯉꯁꯤꯗꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯗꯧꯅꯤ꯫ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕ ꯅꯪ ꯎꯗ꯭ꯔꯥ? ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ, ꯑꯩꯅ ꯌꯨꯝꯗ ꯄꯨꯁꯤꯟꯅꯤꯡꯕ ꯃꯇꯝꯗ ꯄꯨꯁꯤꯜꯂꯨ ꯍꯥꯏꯗꯅ ꯑꯌꯥꯕ ꯐꯪꯂꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯂꯥꯛꯑꯣ, ꯁꯠ ꯂꯥꯛꯑꯣ꯫ ꯊꯥꯖꯅ ꯃꯈꯨꯠ ꯊꯥꯗꯣꯛꯅꯕ ꯌꯥꯜꯂꯤ꯫ ꯂꯥꯛꯄꯒꯤ ꯃꯃꯥꯡꯗꯨꯗ ꯂꯨꯋꯥꯡ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯃꯁꯥꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯤꯗꯤ ꯊꯥꯗꯣꯛꯑꯝꯃꯣ꯫ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯩꯅ ꯄꯥꯏꯔꯕꯅꯤ, ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯅꯪ ꯍꯟꯗꯣꯛ, ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯀꯅꯤ꯫ ꯑꯩꯅ ꯍꯟꯗꯣꯛꯇ꯭ꯔꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯅꯪꯒꯤ ꯑꯣꯏꯅꯤ ꯍꯥꯏꯕꯗꯨꯗꯤ ꯋꯥꯈꯜ ꯅꯐꯧ ꯁꯥꯒꯠꯂꯨꯅꯨ꯫ ꯃꯁꯥꯅ ꯌꯥꯗ ꯄꯥꯏꯕ ꯈꯨꯗꯥꯡ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯕꯗꯤ ꯐꯪꯗꯕ ꯑꯣꯏꯗꯣꯏꯅꯤ꯫ ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯕ꯭ꯔꯕꯨ ꯀꯤꯟꯁꯤ ꯊꯤꯟꯖꯒꯦ꯫ ꯊꯤꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯐꯥꯔꯝꯃꯤꯅꯦ꯫ ꯂꯨꯋꯥꯡꯅ ꯂꯥꯛꯄꯒꯤ ꯀꯤꯟꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯂꯩ, ꯑꯗꯨꯒ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯏ꯫ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯂꯣꯡꯅ ꯍꯦꯛꯇ ꯇꯨꯁꯤꯜꯂꯛꯏ꯫ ꯂꯥꯛꯄ ꯏ ꯀꯥꯅ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ ꯃꯇꯥꯎ ꯑꯃꯗ꯫ ꯂꯥꯛꯄ ꯃꯇꯥꯡ ꯆꯥꯗꯦ꯫ ꯅꯪ ꯂꯝꯕꯤꯗ ꯑꯩꯒ ꯊꯦꯡꯅꯗꯕ ꯂꯥꯏ ꯈꯨꯔꯨꯝ꯫ ꯁꯍꯔꯗꯒꯤ ꯃꯐꯝꯁꯤ ꯂꯩꯔꯒ ꯑꯗꯨꯛ ꯑꯐꯥꯎ ꯁꯥꯔꯤꯗꯣ ꯑꯩꯒ ꯊꯦꯡꯅꯗꯅꯕ ꯁꯤꯜꯂꯨ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯪꯒ ꯊꯦꯡꯅꯕꯅ ꯂꯥꯏ ꯈꯨꯔꯨꯝ, ꯑꯗꯨꯒ ꯊꯦꯡꯅꯗꯅꯕ ꯁꯤꯜꯂꯣ ꯍꯥꯏꯁꯦ ꯀꯩ ꯆꯥꯟꯅꯔꯤꯒꯦ? ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ꯫ ꯌꯥꯔꯦ ꯂꯥꯛꯄ, ꯆꯠꯂꯁꯤ, ꯐꯥꯊꯧ꯫ ꯀꯥꯟꯅꯗꯕꯗ ꯃꯤꯔꯦꯝꯁꯤꯡꯁꯦ ꯈꯠꯅꯔ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯂꯥꯛꯑꯣ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯂꯥꯛꯄꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯅꯣꯛꯂꯒ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯥꯖꯅ ꯇꯞꯂꯞꯅ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯂꯨꯋꯥꯡ ꯃꯃꯤꯠ ꯂꯪꯊꯣꯛꯂꯒ ꯀꯩꯒꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ꯫ ꯅꯪꯅ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯥ ꯃꯥꯅ ꯑꯩ ꯐꯥꯔꯒ ꯆꯤꯡꯏꯗꯣ? ꯃꯌꯥꯝ ꯃꯥꯡꯗ ꯑꯩ ꯏꯀꯥꯏꯔꯝꯃꯣꯏ ꯈꯟꯕ꯭ꯔꯥ? ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯂꯛꯅꯐꯝ ꯂꯛꯏꯁꯦ? ꯊꯥꯖ, ꯈꯥꯎꯔꯛꯀꯅꯨ, ꯈꯨꯝꯁꯨ ꯈꯨꯝꯃꯨ꯫ ꯃꯥꯅ ꯐꯥꯔꯁꯨ ꯑꯩꯅ ꯅꯪ ꯑꯃꯨꯛ ꯃꯨꯜꯍꯧꯔꯤꯁꯤꯗꯤ꯫ ꯁꯤꯗꯩꯗꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯁꯣꯛꯍꯜꯂꯣꯏ꯫ ꯊꯥꯅꯤꯡꯗꯦ꯫ ꯏꯃꯥꯕꯣꯛ, ꯃꯣꯏꯒꯤ ꯕꯣꯔꯥꯗꯣ ꯌꯣꯝꯃꯒ ꯄꯤꯈꯣ, ꯁꯤꯗꯒ ꯆꯥꯕꯤꯔꯅꯨ꯫ ꯇꯥꯈꯥꯕ, ꯅꯪꯁꯨ ꯆꯠꯂꯣ꯫ ꯅꯃꯥꯅ ꯃꯊꯣꯡ ꯆꯥꯗꯕꯁꯤꯒ ꯃꯇꯨꯡꯗꯗꯤ ꯊꯣꯛꯂꯛꯀꯅꯨꯀꯣ꯫ ꯑꯩ ꯈꯪꯗꯦꯀꯣ, ꯑꯩ ꯌꯥꯎꯍꯜꯂꯛꯀꯅꯨ꯫ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯅꯤ꯫ ꯂꯥꯛꯄꯗꯨꯅ ꯀꯔꯟ ꯍꯦꯛ ꯇꯥꯔꯛꯄꯒ ꯍꯥꯠꯇꯣꯛꯀꯅꯤ꯫ ꯃꯥꯗ ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯀꯔꯟ ꯇꯥꯕ ꯅꯨꯄꯥ ꯂꯣꯏꯅ ꯍꯤꯡꯅꯕꯇ ꯊꯝꯃꯣꯏ꯫ ꯊꯥꯖꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯛꯏ, ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯃꯔꯝꯒꯤ ꯃꯤ ꯍꯥꯠꯂꯒ ꯑꯩꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯍꯟꯒꯦ ꯍꯥꯏꯔꯤꯕ? ꯑꯗꯨꯒ ꯅꯪꯁꯨ ꯃꯤ ꯍꯥꯠꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯈꯟꯕ꯭ꯔꯥ? ꯏ ꯀꯝꯇ ꯍꯥꯠꯄꯤꯅꯨ, ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩ꯫ ꯑꯩꯅ ꯋꯥꯅ ꯂꯩꯅꯤꯅꯁꯨ ꯄꯥꯈꯠꯄꯤꯔꯤ ꯑꯣꯏꯔꯦ꯫ ꯃꯇꯥꯝꯅꯤ ꯁꯤ ꯃꯤꯁꯤ꯫ ꯏꯃꯥꯕꯣꯛ, ꯃꯣꯏꯒꯤ ꯕꯣꯔꯥꯗꯣ ꯌꯣꯝꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯔꯥ ꯌꯣꯝꯒꯦ ꯇꯧꯏ꯫ ꯂꯨꯋꯥꯡ ꯐꯥꯟ ꯃꯅꯥꯛꯇ ꯆꯪꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯂꯒ, ꯑꯩꯗꯤ ꯅꯪꯅ ꯍꯧꯕ ꯕꯣꯔꯥ ꯆꯥꯅꯤ, ꯌꯣꯝꯃꯒꯁꯨ ꯄꯨꯔꯣꯏ꯫ ꯏꯃꯥꯕꯣꯛꯅ ꯍꯧꯔꯁꯨ ꯆꯥꯔꯣꯏ, ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯁꯪꯉ ꯂꯩꯅꯤ꯫ ꯍꯧꯔꯦꯗꯣ, ꯑꯅꯝ ꯀꯟꯕ꯫ ꯊꯥꯖ, ꯕꯣꯔꯥꯗꯣ ꯑꯝꯇ ꯍꯧꯔꯣ꯫ ꯂꯨꯋꯥꯡꯁꯦ ꯑꯅꯝ ꯀꯟꯕꯗ ꯃꯃꯤꯡ ꯆꯠꯄꯅꯤ꯫ ꯅꯪꯅ ꯍꯧꯕ ꯕꯣꯔꯥꯗꯣ ꯆꯥꯔꯒ ꯅꯣꯛ ꯅꯣꯛꯇꯅ ꯂꯩꯖꯈ꯭ꯔꯅꯤ꯫ ꯑꯝꯇ ꯍꯧꯔꯣ꯫ ꯁꯨꯝ ꯐꯝꯗꯅ ꯂꯩ, ꯍꯣꯔꯦꯟ ꯐꯥꯎ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯔꯅꯤꯌꯦꯁꯦ꯫ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯦꯃꯤ꯫ ꯊꯥꯖ, ꯅꯪ ꯈꯔ ꯍꯧꯕꯤꯔꯣꯁꯦ꯫ ꯈꯥꯕꯗꯤ ꯂꯨꯋꯥꯡꯒ ꯀꯨꯏꯅ ꯄꯨꯜꯂꯛꯄꯅꯤꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯂꯝꯒꯅꯤ, ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯦ꯫ ꯁꯠ ꯁꯠ ꯍꯧꯗꯣꯛꯄꯤꯈ꯭ꯔꯣ꯫ ꯇꯣꯝꯕꯤꯅꯁꯨ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯊꯥꯖ ꯎꯄꯥꯏ ꯂꯩꯇ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯕꯣꯔꯥꯗꯣ ꯍꯧꯏ꯫ ꯃꯆꯤꯟꯗꯨꯁꯨ ꯄꯩꯊꯣꯛꯂꯤ꯫ ꯕꯣꯔꯥ ꯍꯧꯕ ꯂꯣꯏꯔꯒ ꯂꯨꯋꯥꯡꯗ ꯄꯤꯔꯛꯏ꯫ ꯈꯥꯕꯗꯤ ꯇꯣꯝꯕꯤꯅ ꯍꯧꯕ ꯕꯣꯔꯥꯗꯣ ꯑꯣꯏꯅ ꯆꯥꯏ꯫ ꯂꯨꯋꯥꯡꯗ ꯄꯤꯔꯤ ꯕꯣꯔꯥꯗꯣ ꯃꯥꯅ ꯆꯥꯒꯦ ꯇꯧꯔꯁꯨ ꯌꯥꯔꯛꯑꯣꯏ ꯈꯪꯕꯅ ꯆꯪꯂꯨꯗ꯭ꯔꯦ꯫ ꯕꯣꯔꯥ ꯆꯥꯕ ꯂꯣꯏꯔꯒ ꯁꯦꯜ ꯄꯤꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯊꯥꯖꯗ ꯁꯦꯜ ꯈꯔ ꯄꯤꯔꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯊꯥꯖ, ꯉꯁꯤꯒꯤꯗꯤ ꯅꯪ ꯆꯪꯉꯣ꯫ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯏꯃꯥꯕꯣꯛꯁꯨ ꯄꯣꯠꯐꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ꯫ ꯉꯁꯤꯗꯤ ꯅꯪ ꯊꯦꯡꯅ ꯍꯟꯖꯤꯟꯈꯤꯕꯗꯣ ꯏꯃꯥꯕꯣꯛ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ꯫ ꯆꯪꯉꯣ ꯆꯪꯉꯣ꯫ ꯏꯃꯥꯕꯣꯛ, ꯄꯣꯠꯐꯝ ꯂꯣꯏꯁꯤꯟꯕꯗꯣ ꯑꯩꯁꯨ ꯌꯥꯎꯔꯝꯒꯦ꯫ ꯌꯥꯎꯔꯅꯨ꯫ ꯂꯥꯛꯄꯒꯤ ꯉꯁꯥꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯅꯪ ꯊꯦꯡꯅ ꯍꯟꯖꯤꯟꯕꯗꯣ ꯑꯩ ꯊꯋꯥꯏꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ꯫ ꯆꯠꯂꯣ, ꯆꯪꯉꯣ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯆꯪꯉꯒꯦ ꯏꯃꯥꯕꯣꯛ꯫ ꯊꯥꯖꯗꯣ ꯄꯣꯠꯐꯝ ꯑꯃꯗꯒꯤ ꯆꯦꯡ ꯈꯔ, ꯏꯟꯁꯥꯡ ꯈꯔꯒ ꯂꯩꯔꯒ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯂꯨꯋꯥꯡꯒ ꯕꯨꯡꯕꯨꯡꯒꯅ ꯃꯈꯨꯠ ꯁꯝꯅꯔꯒ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯊꯥꯖ ꯉꯛꯅ ꯄ꯭ꯔꯕꯞ ꯆꯪꯂꯛꯏ꯫ ꯕꯨꯡꯕꯨꯡ, ꯀꯥꯏꯗꯅꯣ? ꯏꯆꯦ ꯂꯧꯕ ꯂꯥꯛꯏꯅꯤ꯫ ꯇꯥꯂꯣꯡ ꯏꯕꯥꯅꯤꯅ ꯏꯆꯦ ꯁꯪꯕ ꯂꯥꯛꯀꯦ ꯇꯧꯕꯅꯦ꯫ ꯑꯗꯣ ꯏꯆꯦ, ꯉꯁꯤ ꯉꯟꯅ ꯂꯥꯛꯏꯗꯤ ꯀꯩꯗꯧꯔꯒꯦ? ꯇꯥ ꯂꯨꯋꯥꯡꯅ ꯍꯥꯏꯕꯗ ꯂꯥꯛꯄꯗꯣ ꯅꯩꯁꯤꯜꯂꯝꯃꯦ ꯍꯥꯏꯌꯦ, ꯃꯇꯨꯡꯗꯗꯤ ꯐꯨꯅꯤꯁꯨ ꯍꯥꯏ꯫ ꯉꯁꯥꯏ ꯇꯥ ꯂꯨꯋꯥꯡꯅ ꯂꯥꯛꯄꯗ ꯅꯩꯁꯤꯟꯕ꯭ꯔꯥ? ꯊꯥꯖ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯂꯨꯋꯥꯡꯒꯤ ꯃꯈꯨꯠꯇꯒꯤ ꯕꯨꯡꯕꯨꯡꯗꯣ ꯇꯥꯞ ꯃꯨꯜꯂꯒ ꯆꯠꯄ ꯍꯧꯈꯤ꯫ ꯂꯨꯋꯥꯡꯅ ꯊꯥꯖꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗ ꯄꯥꯏꯔꯤꯕ ꯈꯥꯎꯗꯣ ꯃꯨꯜꯂꯒ ꯄꯥꯏ꯫ ꯃꯇꯧꯗꯨꯗ ꯊꯥꯖ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯑꯩ ꯄꯥꯏꯕꯤꯒꯦ, ꯌꯥꯝ ꯂꯨꯝꯕ ꯃꯥꯜꯂꯦ꯫ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯇ꯭ꯔꯁꯨ ꯂꯝꯕꯤꯗ ꯌꯦꯡꯉ ꯑꯗꯨꯝ ꯆꯠꯂꯣ꯫ ꯑꯩ ꯁꯛ ꯐꯖꯩ ꯍꯥꯏꯕ ꯏꯁꯥꯅ ꯈꯪꯖꯩꯗ꯫ ꯇꯥ ꯈꯥꯕꯅ ꯍꯥꯏꯒꯨꯝꯗꯅ ꯑꯅꯝ ꯌꯥꯝ ꯀꯜꯂꯤ꯫ ꯑꯩꯅ ꯄꯥꯝꯖꯕ ꯃꯐꯝꯗ ꯈꯛ ꯑꯅꯝ ꯀꯟꯕꯅꯤ, ꯑꯇꯩꯗ ꯀꯟꯗꯦ꯫ ꯀꯩꯅꯣ ꯄꯥꯝꯖꯕ ꯍꯥꯏꯗꯤ? ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯑꯗꯨꯐꯥꯎ ꯈꯪꯗ꯭ꯔꯗꯤ ꯇꯣꯛꯑꯣ꯫ ꯏꯆꯦ, ꯑꯩꯗꯤ ꯈꯪꯉꯤꯗꯣ ꯇꯥ ꯂꯨꯋꯥꯡꯅ ꯏꯆꯦ ꯄꯥꯝꯃꯦ ꯍꯥꯏꯅꯤ, ꯃꯁꯤꯐꯥꯎ ꯈꯪꯗꯦ꯫ ꯃꯁꯤ ꯉꯥꯡꯁꯤ ꯍꯩꯄꯥ ꯌꯥꯝ ꯁꯥꯏ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯣ꯫
ꯑꯉꯥꯡꯗꯒ ꯑꯃꯨꯛ ꯇꯥꯏꯁꯤꯟꯅꯈꯤꯅꯨ ꯅꯪꯕꯨꯗꯤ ꯑꯉꯥꯡꯅꯦꯅ ꯒ꯭ꯌꯥꯟ ꯇꯥꯏꯅꯦ ꯇꯥꯒꯦꯔꯥ ꯇꯥꯔꯣꯏꯔꯥ ꯄꯥꯝꯕꯤꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝ ꯂꯩꯕꯅꯤ ꯃꯣꯏꯒ ꯑꯗꯨꯝ ꯀꯣꯏꯅꯧ ꯃꯣꯏꯗꯣ ꯄꯥꯝꯗꯦꯅꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯕꯁꯨ ꯌꯥꯎ ꯌꯥꯕ ꯌꯥꯗꯕꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯩꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯅꯤ ꯀꯩꯗꯧꯗꯣꯏꯕ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯀꯩꯅꯣ ꯈꯥꯎꯗꯣ ꯄꯤꯔꯛꯑꯣ ꯆꯪꯉꯒꯦ ꯆꯠꯂꯣꯍꯦ ꯅꯣꯏ ꯃꯥꯡꯒꯣꯜꯐꯥꯎ ꯄꯥꯏꯕꯤꯒꯦ ꯀꯩꯁꯨ ꯇꯧꯕꯤꯔꯣꯏ ꯏꯕꯦꯝꯃ ꯈꯥꯎꯁꯤ ꯊꯝꯃꯝꯃꯒ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ ꯂꯥꯛꯄꯒꯨꯝꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯩ ꯁꯛꯁꯤꯒ ꯃꯃꯤꯠꯀꯁꯨ ꯌꯦꯡꯂꯛꯄꯤꯒꯁꯨ ꯇꯧꯔꯤ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯂꯒ ꯆꯪꯂꯛꯏ ꯊꯥꯖꯁꯨ ꯉꯥꯡꯅꯕ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯆꯪꯂꯛꯏ ꯈꯥꯎꯗꯣ ꯃꯥꯡꯒꯣꯜꯗ ꯊꯝꯂꯝꯂꯒ ꯂꯨꯋꯥꯡꯁꯨ ꯆꯠꯈ꯭ꯔꯦ ꯃꯤꯅꯥꯁꯨ ꯂꯨꯋꯥꯡꯅ ꯊꯣꯛꯈꯤꯕꯗꯨ ꯎꯍꯧꯔꯦ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯐꯤꯡꯅ ꯆꯪꯂꯛꯂꯒ ꯍꯦ ꯑꯁꯤꯅ ꯀꯌꯥ ꯁꯨꯕꯅꯣ ꯏꯕꯦꯝꯃ ꯅꯪꯁꯤ ꯅꯑꯣꯡ ꯃꯥꯟꯗꯅ ꯅꯨꯄꯥ ꯅꯍꯥ ꯌꯥꯝ ꯂꯣꯏꯅꯩꯅꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯅꯨꯄꯥ ꯀꯣꯟꯁꯤꯟꯅꯗꯕꯁꯨ ꯁꯥꯅꯤ ꯂꯝꯕꯤꯗ ꯆꯠꯂꯝꯕꯗꯒꯤ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯏꯅꯦ ꯏꯕꯦꯝꯃ ꯅꯨꯡꯇꯤꯒꯤꯅꯤ ꯃꯥꯅ ꯌꯨꯝꯁꯤ ꯂꯥꯛꯏꯕꯁꯦ ꯑꯉꯥꯡꯁꯤ ꯊꯦꯝꯂꯒ ꯃꯈꯨꯠ ꯁꯝꯂꯒ ꯄꯨꯊꯣꯛꯈ꯭ꯔꯅꯤ ꯀꯔꯤ ꯑꯔꯣꯟꯕ ꯃꯔꯤꯕꯨ ꯂꯩꯅꯕꯅꯣ ꯈꯪꯗꯦ ꯁꯍꯔ ꯅꯨꯄꯥꯁꯤꯒ ꯍꯥꯟꯅ ꯃꯔꯤ ꯂꯩꯅꯕ꯭ꯔꯣ ꯑꯗꯨꯅꯔꯣ ꯃꯥꯅ ꯈꯨꯜꯁꯤ ꯂꯥꯛꯂꯒ ꯅꯪ ꯁꯪꯒꯔꯤꯁꯦ ꯏꯟꯊꯣꯝꯆꯥ ꯑꯩ ꯃꯥꯒ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯗꯦ ꯏꯆꯟ ꯍꯣꯏꯗ ꯕꯨꯡꯕꯨꯡ ꯂꯩꯕꯗꯨꯗ ꯃꯥꯅ ꯁꯨꯝ ꯊꯤꯟꯕꯤꯔꯛꯄꯅꯤ ꯑꯣ ꯊꯤꯟꯕꯤꯔꯛꯄꯗꯨꯅꯔ ꯒꯥ ꯂꯥꯡꯗ ꯆꯪꯉꯛꯏꯁꯦ ꯈꯔ ꯂꯩꯔꯗꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯣ ꯍꯥ ꯅꯃꯥ ꯅꯄꯥꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯨꯄꯥ ꯅꯍꯥ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯂꯣ ꯏꯕꯦꯝꯃ ꯏꯟꯊꯣꯝꯆꯥ ꯑꯗꯨꯒꯨꯝꯕ ꯇꯥꯕꯗ ꯍꯩꯅꯗꯕ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯕꯤꯒꯅꯨ ꯉꯁꯤꯐꯥꯎ ꯑꯩ ꯅꯨꯄꯥ ꯑꯃꯒ ꯄꯨꯟꯕ ꯂꯩꯇꯦ ꯇꯥ ꯈꯥꯕꯒꯤ ꯃꯔꯨꯞ ꯑꯣꯏꯕꯗꯨꯗ ꯏꯁꯝ ꯁꯝꯅ ꯂꯣꯏꯅꯕ ꯈꯛꯇꯅꯤ ꯅꯪꯒꯤ ꯆꯝꯅ ꯂꯣꯏꯅꯕꯁꯦ ꯌꯥꯝꯈ꯭ꯔꯦꯗꯀꯣ ꯈꯥꯕꯒꯁꯨ ꯀꯔꯤ ꯃꯔꯤꯕꯨ ꯂꯩꯅꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯨꯁꯨ ꯃꯃꯥꯟꯅꯕꯅꯤꯗꯥꯏ ꯇꯧꯕꯤꯌꯨ ꯀꯨꯁꯤ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯅꯨꯄꯥꯕꯨꯅ ꯐꯠꯇꯦ ꯄꯥꯝꯗꯅ ꯂꯩꯊꯣꯛꯑꯣ ꯑꯗꯨꯒ ꯌꯨꯝꯁꯤꯗꯅ ꯅꯨꯄꯥ ꯄꯨꯁꯤꯜꯂꯒ ꯅꯣꯛꯇꯅ ꯈꯦꯗꯅ ꯇꯧꯕꯤꯌꯨ ꯏꯕꯦꯝꯃ ꯀꯩ ꯊꯣꯛꯏꯅ ꯇꯧꯖꯁꯥꯏꯅꯣ ꯃꯊꯧ ꯏꯔꯩ ꯂꯩꯇꯅ ꯈꯠꯅꯕ ꯍꯧꯔꯝꯂꯒ ꯕꯤꯅꯥꯗꯣ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯥꯖ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯅꯥꯛꯇ ꯕꯨꯡꯕꯨꯡ ꯐꯝꯂꯤ ꯕꯨꯡꯕꯨꯡ ꯏꯆꯦ ꯋꯥ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨ ꯅꯍꯥꯟꯈꯩ ꯑꯩꯅ ꯄꯣꯠꯐꯝꯗ ꯊꯣꯛꯏꯀꯥꯟꯗ ꯇꯥꯂꯨꯋꯥꯡ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯏ ꯑꯩꯕꯨ ꯂꯧꯕ ꯑꯗꯨꯝ ꯂꯥꯛꯏ ꯏꯆꯦꯅ ꯂꯥꯛꯄꯁꯨ ꯌꯥꯎ ꯑꯗꯣ ꯑꯩꯗꯤ ꯇꯥꯂꯨꯋꯥꯡ ꯂꯥꯛꯄꯅ ꯍꯦꯟꯅ ꯍꯔꯥꯎꯏ ꯏꯃꯨꯡꯗ ꯀꯩꯁꯨ ꯆꯪꯗꯦ ꯏꯆꯦ ꯇꯥꯂꯨꯋꯥꯡꯅꯁꯨ ꯆꯪꯒꯦ ꯍꯥꯏꯗꯦ ꯑꯩꯅ ꯃꯪꯒꯣꯟꯗ ꯐꯝꯃꯒ ꯑꯗꯨꯝ ꯉꯥꯏꯕꯅꯤ ꯃꯥꯅ ꯊꯣꯡꯒꯥꯟꯗꯒꯤ ꯈꯨꯠ ꯈꯠꯂꯒ ꯑꯗꯨꯝ ꯀꯧꯕꯅꯤ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ ꯇꯥꯂꯨꯋꯥꯡꯗ ꯍꯥꯏꯔꯒꯅꯦ ꯐꯨꯍꯟꯁꯦ ꯃꯗꯨ ꯅꯨꯄꯤꯗꯣ ꯃꯥꯅ ꯍꯥꯏꯕꯗꯣꯀꯣ ꯍꯥꯠꯇꯣꯛꯀꯅꯤꯅ ꯍꯥꯏꯕꯅꯤ ꯇꯥꯂꯨꯋꯥꯡꯅ ꯏꯟꯗꯣꯝꯆꯥꯗꯣ ꯌꯥꯔꯦꯁꯦ ꯃꯤꯅ ꯁꯨꯝ ꯍꯥꯏꯖꯔꯒ ꯂꯩꯒꯗ꯭ꯔꯣ ꯏꯟꯗꯣꯝꯆꯥꯅ ꯉꯥꯡꯗꯅ ꯀꯅꯥꯅ ꯉꯥꯡꯕꯤꯗꯣꯏꯅೋ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯀꯩꯁꯨ ꯈꯟꯖꯤꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯏꯆꯦꯅ ꯌꯦꯔꯨꯝ ꯐꯨꯠꯂꯤꯕꯅꯤ ꯉꯁꯤꯗꯤ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕ ꯌꯦꯔꯨꯝ ꯐꯨꯠꯄꯗꯣ ꯆꯥꯔꯗꯧꯅꯤ ꯑయ్ꯌꯥ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯎꯔꯅꯤꯌꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯛꯑꯦ ꯏꯆꯦ ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯅꯣꯛ ꯅꯣꯛꯇꯅ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯂꯨꯋꯥꯡꯅ ꯊꯥꯖꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯇꯛꯄ ꯍꯧꯔꯛꯏ ꯑꯌꯨꯛ ꯄꯣꯠꯐꯝ ꯊꯣꯛꯄ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯉꯥꯏꯔꯝꯗꯨꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯏ ꯄꯣꯠꯐꯝꯗꯁꯨ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯁꯪꯗꯨꯅ ꯂꯩ ꯇꯣꯝꯕꯤꯁꯨ ꯂꯨꯋꯥꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯕꯗ ꯀꯔꯤꯁꯨ ꯁꯥꯎꯗꯦ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯋꯥꯗꯕ ꯉꯝꯗꯦ ꯅꯣꯡꯃꯗꯤ ꯊꯥꯖ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯄꯣꯠꯐꯝꯗꯒꯤ ꯋꯥꯅ ꯍꯜꯂꯛꯂꯝꯃꯤ ꯂꯨꯋꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯥꯖꯒꯤ ꯅꯥꯀꯟꯗ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯅ ꯎꯏ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯉꯥꯌꯣꯛ ꯁꯪꯗ ꯆꯠꯂꯨꯕꯅꯤ ꯑꯗꯨꯅ ꯄꯣꯠꯐꯝꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯕꯨꯡꯕꯨꯡꯁꯨ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯒ ꯉꯥꯏꯍꯧꯕꯅꯤ ꯑꯗꯣ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯈꯤꯔꯣꯏꯗ꯭ꯔꯣ ꯅꯨꯄꯥꯗꯨꯒꯤ ꯋꯥ ꯃꯔꯤ ꯁꯝꯅꯔꯒ ꯉꯥꯡꯕꯗꯨꯗ ꯊꯥꯖꯗꯣ ꯋꯥꯅ ꯋꯥꯕꯒ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯇꯥꯂꯨꯋꯥꯡ ꯍꯟꯖꯤꯟꯅ ꯍꯥꯏꯌꯦꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯝꯕꯤꯗ ꯉꯥꯏꯔꯝꯕꯁꯨ ꯇꯧꯒꯅꯨ ꯄꯣꯠꯐꯝꯗ ꯂꯥꯛꯂꯒ ꯑꯩꯕꯨ ꯁꯪꯕꯁꯨ ꯇꯧꯒꯅꯨ ꯑꯩ ꯏꯃꯥꯕꯣꯛꯀꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯂꯩꯀꯥꯏ ꯃꯌꯥꯝꯅꯁꯨ ꯏꯕꯥꯅꯤ ꯀꯣꯏꯅꯕꯣꯏ ꯅꯤꯡꯗꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯇꯥꯕ ꯉꯝꯗꯦ ꯃꯇꯨꯡꯗꯤ ꯁꯨꯃꯥꯏꯅ ꯑꯩ ꯉꯥꯏꯔꯝꯒꯅꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯂꯨꯋꯥꯡꯗꯨ ꯅꯨꯡꯉꯥꯏꯇꯅ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯂꯩ ꯆꯠꯄ ꯂꯦꯞꯂꯒ ꯊꯥꯖꯅ ꯉꯥꯡꯂꯛꯂꯤꯕ ꯃꯌꯥꯝꯗꯨꯗ ꯂꯨꯋꯥꯡ ꯇꯧꯐꯝ ꯈꯪꯗ ꯃꯄꯤꯔ ꯆꯦꯜꯂꯛꯏ ꯊꯥꯖ ꯅꯪ ꯑꯩꯒꯤ ꯁꯛꯁꯤ ꯎꯅꯤꯡꯗꯕ꯭ꯔꯥ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯅꯤꯡꯗꯕ꯭ꯔꯥ ꯅꯪꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯗꯤ ꯑꯩ ꯋꯥ ꯉꯥꯡꯂꯔꯣꯏꯒꯦ ꯅꯪꯅ ꯑꯩꯒꯤ ꯁꯛ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯁꯨ ꯅꯃꯥꯡꯗ ꯎꯠꯂꯔꯣꯏꯒꯦ ꯅꯍꯥꯟꯈꯩ ꯑꯩꯅ ꯅꯐꯝꯗ ꯌꯦꯠꯈꯤꯕꯁꯤꯡꯗꯣ ꯁꯣꯏꯈ꯭ꯔꯦ ꯅꯪꯅ ꯌꯥꯕꯤꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯑꯩꯅ ꯏꯀꯥꯏꯕ ꯈꯪꯗꯈꯩ ꯅꯪꯕꯨ ꯒꯤꯔꯤ ꯇꯛꯂꯨꯔꯦ ꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯋꯥꯍꯩ ꯈꯔꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯂꯒ ꯂꯨꯋꯥꯡ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ ꯊꯥꯖꯁꯨ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯍꯧꯗꯦ ꯆꯠꯈ꯭ꯔꯤꯕ ꯂꯨꯋꯥꯡꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯍꯧꯏ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯨꯋꯥꯡꯅ ꯊꯥꯖꯒꯤ ꯃꯃꯥꯡꯗ ꯃꯁꯛ ꯎꯠꯇꯕ
Manakta suru-suru naizaramba, phagi tauramba, wahang kaya hanglamba, mana lepkrabada, mana lapkrabada, Thazasu masadu ihang-hang magumna tawi. Isangi manakta laklasu, luwanggi masak uge phangti, nongma ayukta, Thazadu. Luwang urabadi khanduna isan hoida lai, khabasu, thongalda waisituna leirami. Thaza, nang laibra? Isanda bungbung longnaba hairongge hairu nangbo? Nateda, aiga sidi koipam salaroyi. Isanda horen singju sasena haiba lakpani. Lehubani imungda, changu sago. Ta khaba. Kidorage. Luwangdi ude, mayumda sakraba. Chate, sida sum lay, madi mayumda salaroi. Thaza, luwangse nangadi yam nungaina leiba malamgani. Mayumda mama mapada, magi aning mapamam tawhandabani. Manas na silayse, nupi magaluhong na masinbadagi silayni. Andudi, mama mapana tiroidra. Tirasu, aiga puli na mama daidoktabani. Ekoy khulsu khangamoida, andunabo sila isini. Hanadi wa kaya ngangdabani, nuksunokti. Nangona mana yam nungsizaruba mali, mahong matang loy na hongri. Adu gandagti, hanagumna wasu kaya ngangti. Ay nangmasu kumti, kaidorabano kangti. Thazado, kabagi mamangda, angang masagumna, hihikap thurai. Kabaso, thazana kaplakpaduda, ngang hanglai. Thaza, kaidoragi nangmo, masagang ngamdabro, kagino nang nagkabisibo. Kanana kay hairagi. Kanana sukim kairakti, nakaba. Ngasidi yam kapning daluwangda ay nangangkibadagi saukraman. Nabida ay manungtigi gayrapado sa ujo. Watpam na laknaga ay masulakcha. Noy nalaha sa ukidya. Mano ay ngunayawa rakraman. Daluwang mo namase ay yaway gayino isukante. Kabada nungay tana tazada yengi. Tonggagi sa rumarumda lepnaga lona yengliba luwangda amuk yenglay. Kapat hemulaw haibagi moongda ingid ka tawi. Luwang sutap na toglay. Thasadi mamaydo magkut masado na kumlaga hihikapli. Kaba na sakibado kanghaudri. Luwang na thazado pathada sit na konsilay. Thasadi kaba oiragwi ningdana mabung amada kezabadong na hena kapturay. Yari, karakapani, nasado waranito. Tarakliba konsilduda thasa mamaydo notkalay. Luwang oirambadуда mabidu santay toklaga mayumlomda senhige tawi. Luwang na makutu paraga manakta simsili. Ipikpik kay senhige doido gayino, kaidano. Pikadi, chenba yadabra. Awang makak na cheni haiba laybro. Najin masado yung kumukan, paktong taziladi ang kukiro. Yari, tadose. Takabo yung ukraga, lana ka nakrani. Iniga mamagaso, yung dalayang ka, mo'y na uraga, ngonda. Kaidoragi mo'y na uraga. Hosipaw, nangay mo uning siya. Ay konsil taning siya. Taning di kay na among hayraktoyro. Ay chalake. Tatkiba yaron. Kabagi mamangda na kapaga ay himang na kay kapchino. San ka po? Kapchibo. Kaparo hayro. Kabasin na napamiro. Thaza, mamay masado na suklaga luwang da yung kalay. Takapadi ay ibong gumani. Pukmin na di hayba kagtani. Ay adugumba aran mo wakal kanbam talay di. Takapa na sukhanti. Minahay na buwada thazagano. Adudi ay di pamro. Ay di nungsibro. Thaza tuminalay, tamoydagi nungsiyin na hayrakli, jinbalda di haydok pangamchi. Nupado na namhang-hang zilay. Pamiro, natraga nungsiriro. Ayudabada, ngauraga sila sibaw, nungsidi hayradi, nangay nagpudatlani. Taning dito. Asi hayraga luwangdo kasi intok lamlaga, thaza to siyankri. Singju zani ay dayne, ay susabala ka niko. Luwangdo noklaga, mamay doon thorakpada, kaba lepnaga layrambaduda, kangpriyak kangi. Asko kangi? Koino ni. Kangra. Naan kay suklaga laybado, hosik parabo, ay naidro. Thaza na so, nang nusiba malina. Sukda na yaran ka ni haidro. Nang nasairo. Masi-misi berani ko. Ay si thaza ba suklam-lam si kay gino, ha? Kay gino ba? Kangde, nang noong do na thazaw yate. Kaba, noklambadagi, sakpam do hanzilaga tap na hayray. Nahalambi do pwede tingay. Maso, tabak amagilang umali. Nakoy mado, yam ka na naihay. Nang aikoy da lay hayba masu kangkri. Adubo, noy ima pabungda di hayroy hay. Magi managda, nakoy pabung laklaga, adum kapay na tamlami. Dahan kay, nang suwakang nungay da lay maduda ay hayda bani. Hausik nungay na siro, nang napaw tamay siya. Nungay jiba, nangang duda, irang hausan da na, midnight. Kaya lay ragay su, nupi mo koy jadi yaroy. Koyo gay no, kay susu pangkoy. Nang doon na basinjaw. Ado, ay kaya lay raga, yung da zatke.
ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯄꯗꯣ ꯊꯥꯖ ꯑꯃꯨꯛꯀ ꯐꯧꯅꯤ ꯏꯁ ꯑꯗꯨꯝ ꯄꯨꯔ ꯆꯠꯈ꯭ꯔꯣ ꯀꯩꯅꯣ ꯃꯨꯡꯕꯨꯡꯁꯤꯅ ꯅꯁꯥꯅ ꯍꯩꯖꯜꯂꯣ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯗ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝꯅ ꯂꯨꯋꯥꯡꯗꯣ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯊꯥꯖꯒꯤ ꯄꯣꯠꯐꯝꯗ ꯆꯠꯄ ꯍꯜꯂꯛꯄꯗ ꯂꯨꯋꯥꯡꯅ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯃꯔꯛ ꯃꯔꯛꯇ ꯇꯧꯕꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯕꯤꯅꯥ ꯏ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯟꯖꯥ ꯆꯥꯕꯗ ꯂꯥꯛꯄꯗ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯄꯤꯊꯣꯛꯈꯤꯒꯦ ꯈꯟꯗꯨꯅ ꯂꯩ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯋꯥꯡꯗꯣ ꯉꯥ ꯈꯔ ꯊꯥꯖ ꯍꯣꯏꯗ ꯊꯤꯟꯕ ꯂꯥꯛꯏ ꯆꯪꯕ ꯇꯧꯗꯦ ꯊꯣꯡꯒꯥꯜ ꯃꯌꯥꯗꯨꯗ ꯂꯦꯞꯄꯤ ꯊꯥꯖꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯉꯥꯗꯨ ꯂꯧꯏ ꯆꯪꯉꯒꯦ ꯍꯥꯏꯔꯣ ꯆꯪꯗ꯭ꯔꯗꯤ ꯀꯩꯗꯧ ꯍꯥꯏꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤꯅ ꯎꯔꯒ ꯊꯤꯅ ꯉꯥꯡꯅꯅꯕ ꯊꯕꯛ ꯃꯤꯒꯤ ꯈꯟꯗꯅ ꯑꯗꯨꯝ ꯂꯩꯔꯣ ꯅꯪꯅ ꯅꯣꯡꯃꯇ ꯑꯩꯒꯤꯗꯤ ꯈꯜꯂꯨꯅꯨ ꯇꯥ ꯂꯨꯋꯥꯡꯒꯤꯁꯨ ꯃꯌꯥꯝ ꯈꯜꯂꯤꯗ ꯈꯜꯂꯝꯃꯅꯤ ꯂꯨꯋꯥꯡꯗꯣ ꯉꯥꯅ ꯊꯣꯛꯂꯤꯕ ꯊꯥꯕꯜꯗ ꯅꯣꯛꯂꯒ ꯌꯦꯡꯈꯠꯂꯤ ꯌꯦꯡꯉꯣ ꯊꯥꯕꯜꯁꯦ ꯐꯖꯗ꯭ꯔꯥ ꯃꯇꯝ ꯑꯃꯗꯗꯤ ꯃꯥꯁꯦ ꯅꯥꯏꯇꯣꯝ ꯇꯥꯕ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯗꯨꯕꯨ ꯅꯪ ꯍꯦꯛ ꯎꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ ꯃꯍꯥꯛ ꯑꯣꯏꯅ ꯌꯦꯡꯈꯤꯗ꯭ꯔꯤ ꯑꯩꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯔꯤꯁꯨ ꯂꯤꯈꯤꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯌꯦꯡꯕꯁꯤꯗꯗꯤ ꯌꯥꯝ ꯐꯖꯩ ꯅꯪꯒꯤ ꯃꯥꯏꯊꯣꯡꯒ ꯊꯥꯕꯜ ꯃꯥꯒ ꯀꯔꯤꯁꯨ ꯈꯦꯠꯅꯗꯦ ꯏꯪꯅ ꯐꯖꯩ ꯇꯥ ꯂꯨꯋꯥꯡ ꯅꯪꯁꯤ ꯋꯥꯔꯤ ꯂꯤꯕ ꯌꯥꯝꯅ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦ ꯅꯪꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯩꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯅꯤꯡꯍꯜꯂꯦ ꯋꯥꯔꯤ ꯂꯤꯌꯨꯔ ꯑꯗꯨꯗꯤ ꯋꯥꯔꯤꯕꯨ ꯈꯪꯕ꯭ꯔꯅꯦ ꯀꯩ ꯋꯥꯔꯤ ꯂꯤꯗꯣꯏꯕ ꯀꯩꯗꯧ ꯈꯪꯗꯅꯤ ꯊꯥꯏꯅꯗꯒꯤ ꯂꯩꯔꯝꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯅ ꯇꯥꯔꯒ ꯅꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯂꯤꯕ ꯉꯝꯅꯤ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯁꯨ ꯍꯌꯦꯡꯋꯥꯏ ꯏꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯋꯥꯔꯤ ꯂꯤꯔꯒ ꯑꯗꯨꯝ ꯁꯨꯝꯕꯤꯗꯣꯏꯅꯤ ꯑꯗꯣ ꯆꯪꯉꯣ ꯉꯥꯗꯣ ꯐꯖꯅ ꯊꯣꯡꯂꯒ ꯆꯥꯎ ꯑꯩ ꯈꯔ ꯂꯩꯔꯒ ꯌꯨꯝꯗ ꯆꯠꯄ ꯌꯥꯏ ꯏꯃꯥ ꯃꯁꯥ ꯉꯝꯗꯧ ꯃꯥꯜꯂꯦ ꯀꯨꯏꯅ ꯂꯩꯔꯛꯑꯣꯏ ꯌꯥꯝ ꯊꯨꯅ ꯂꯥꯛꯇꯣꯏꯅꯤ ꯂꯥꯛꯇꯤ ꯂꯥꯛꯑꯣ ꯊꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯨꯍꯣꯡꯉꯒ ꯑꯃꯨꯛ ꯂꯩꯔꯝꯅꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯨꯍꯣꯡꯗꯣꯏꯕ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯅ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕꯗ ꯇꯥ ꯈꯥꯕ ꯍꯣꯏꯗ ꯆꯦꯜꯂꯩ ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯂꯤꯂꯥꯁꯤꯡꯗꯁꯨ ꯈꯨꯡꯒꯪ ꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯔꯒ ꯁꯍꯔꯗ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯦ ꯑꯗꯨꯒ ꯀꯣꯟꯅ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯩ ꯇꯧꯔꯣꯏꯗ ꯅꯪ ꯂꯩꯔꯤꯉꯩ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯦꯡꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯣ ꯆꯪꯉꯣ ꯕꯨꯡꯕꯨꯡ ꯃꯊꯟꯇ ꯂꯩꯔꯝꯃꯅꯤ ꯍꯣꯏ ꯆꯪꯉꯒꯦ ꯊꯥꯖꯗꯨ ꯆꯪꯈ꯭ꯔꯦ ꯂꯨꯋꯥꯡ ꯇꯞꯅ ꯂꯥꯛꯏ ꯃꯥꯒꯤ ꯇꯨꯡꯗ ꯁꯨꯝ ꯏꯟꯅꯔꯛꯂꯤꯕ ꯊꯥꯕꯜꯗ ꯅꯣꯛꯂꯒ ꯌꯦꯡꯉꯤ ꯆꯠꯄꯗꯨ ꯂꯦꯞꯂꯒ ꯂꯨꯋꯥꯡ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯩꯒꯤ ꯃꯔꯨꯞ ꯉꯁꯤꯗꯤ ꯑꯩꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯎꯕ꯭ꯔꯥ ꯑꯩꯒꯤ ꯊꯥꯖꯗ ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯤꯅ ꯄꯥꯈꯠꯂꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯌꯦꯡꯉꯣꯏ ꯅꯪ ꯅꯠꯇꯕ ꯀꯅꯥꯗꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯄꯤꯊꯣꯛꯏ ꯊꯥꯖ ꯆꯝꯖꯕꯤ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯦꯟꯅꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯅ ꯊꯃꯣꯏ ꯄꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯔꯁꯨ ꯑꯄꯦꯟꯕ ꯂꯩꯔꯔꯣꯏ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈ꯭ꯔꯦ ꯊꯥꯖ ꯌꯥꯝꯅ ꯍꯦꯟꯃꯟꯈ꯭ꯔꯦ ꯂꯝꯂꯥꯟꯕꯤ ꯀꯅꯥꯗ ꯑꯩꯅ ꯌꯦꯡꯈꯤꯅꯤ ꯍꯥꯏꯅ ꯄꯥꯈꯠꯂꯤꯕ ꯅꯪꯒꯤ ꯑꯅꯝꯀꯟꯕꯤ ꯊꯃꯣꯏꯗꯣ ꯅꯪꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗꯕ ꯆꯤꯟꯕꯥꯜꯗꯣ ꯅꯪꯒꯤ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯠꯌꯦꯡꯗꯣ ꯆꯝꯖꯕ ꯅꯪꯒꯤ ꯅꯑꯣꯡꯁꯤꯡꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯈꯪꯗꯅ ꯉꯥꯎꯍꯜꯂꯦ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯌꯦꯡꯂꯣꯏ ꯊꯥꯖ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃꯗ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯌꯦꯡꯂꯣꯏ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯥꯖꯒ ꯄꯣꯠꯐꯝꯗ ꯍꯥꯏꯐꯦꯠ ꯎꯅꯔꯝꯂꯒ ꯂꯨꯋꯥꯡ ꯁꯍꯔꯗ ꯆꯠꯈ꯭ꯔꯦ ꯊꯥꯖ ꯈꯖꯤꯛ ꯅꯨꯡꯉꯥꯏꯍꯧꯗꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯍꯦꯟꯅꯗꯤ ꯈꯟꯖꯤꯟꯕ ꯇꯧꯗꯦ ꯆꯌꯣꯜ ꯑꯃ ꯍꯧꯈ꯭ꯔꯦ ꯂꯨꯋꯥꯡ ꯁꯍꯔꯗ ꯆꯠꯈ꯭ꯔꯦ ꯈꯪꯕꯅ ꯃꯤꯅꯥꯅ ꯂꯥꯛꯄꯗ ꯄꯥꯎ ꯄꯤꯗꯨꯅ ꯑꯅꯤꯗꯨ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯅꯣꯡꯃꯗꯤ ꯅꯨꯃꯤꯗꯥꯡꯗ ꯃꯤꯅꯥꯅ ꯊꯥꯖꯒꯤ ꯊꯣꯡꯗꯨ ꯄꯥꯈꯠꯅ ꯊꯤꯜꯂꯛꯏ ꯊꯥꯖꯒꯤ ꯃꯆꯤꯟ ꯃꯧꯄꯥꯁꯨ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯝꯕꯅꯤ ꯊꯥꯖ ꯅꯪꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯏꯟꯗꯣꯝꯆꯥꯅꯤ ꯊꯣꯡ ꯑꯝꯇ ꯍꯥꯡꯉꯣ ꯅꯪ ꯈꯨꯔꯥꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯦ ꯍꯤꯗꯥꯛ ꯂꯩꯕ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯏꯆꯦ ꯊꯣꯡ ꯍꯥꯡꯒꯅꯨ ꯏꯟꯗꯣꯝꯆꯥꯅ ꯊꯤꯅ ꯑꯃꯨꯛ ꯉꯥꯡꯗꯣꯏ ꯑꯣꯏꯔꯝꯒꯅꯤ ꯈꯨꯔꯥ ꯃꯁꯥ ꯉꯝꯗꯕ ꯃꯥꯜꯂꯤ ꯉꯁꯤꯗꯤ ꯀꯩꯁꯨ ꯉꯥꯡꯉꯣꯏꯗ ꯅꯪ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯣ ꯏꯆꯦ ꯊꯣꯛꯂꯒ ꯍꯪꯂꯨꯒꯦ ꯊꯥꯖꯗ ꯍꯧꯒꯠꯂꯒ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯂꯛꯏ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯄꯗ ꯂꯥꯛꯄꯁꯨ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯟꯗꯣꯝꯆꯥ ꯀꯩ ꯂꯩꯔꯒꯦ ꯈꯨꯔꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯣ ꯈꯨꯔꯥ ꯅꯠꯇꯦ ꯑꯩꯅ ꯏꯁꯥ ꯉꯝꯗ꯭ꯔꯤꯁꯦ ꯂꯥꯛꯄ ꯅꯪ ꯊꯣꯛ ꯇꯧꯔꯣ ꯑꯩ ꯆꯠꯂꯦꯍꯦ ꯕꯤꯅꯥꯗꯨ ꯆꯦꯟꯈ꯭ꯔꯦ ꯊꯥꯖ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯂꯥꯛꯄꯅ ꯃꯈꯨꯠꯇꯨ ꯇꯥꯛ ꯐꯔꯛꯏ ꯇꯥꯂꯥꯛꯄ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯦ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯑꯣꯏꯔꯗꯧꯅꯤ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ ꯌꯥꯝ ꯂꯦꯝꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯏꯃꯥꯡ ꯊꯥꯔꯒ ꯆꯠꯂꯣ ꯑꯩ ꯉꯝꯃꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩ ꯃꯤꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯔ ꯐꯥꯎ ꯁꯨꯝ ꯌꯦꯠꯂꯤꯁꯤꯅ ꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯅ ꯍꯧꯖꯤꯛ ꯅꯪꯕꯨ ꯀꯟꯕ ꯉꯝꯗꯣꯔꯤꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯀꯥꯟꯅꯗꯦ ꯊꯥꯖ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯒꯅꯨ ꯑꯩ ꯋꯥ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯤꯡꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯛꯑꯣ ꯊꯥꯗꯣꯛꯑꯣ ꯀꯥꯏꯗꯅꯣ ꯑꯩ ꯆꯤꯡꯉꯤꯁꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯀꯅꯥꯅꯣ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯥꯛꯄꯅ ꯊꯥꯖꯒꯤ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯟꯈ꯭ꯔꯦ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥꯗꯨꯒ ꯃꯨꯛꯅꯕꯗ ꯊꯥꯖ ꯃꯥꯏꯊꯤꯒꯗꯧꯔꯤ
ꯏꯃꯨꯡꯗꯒꯤ ꯕꯨꯡꯕꯨꯡꯗꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯥꯛꯄꯅ ꯁꯨꯃꯥꯡꯗ ꯃꯆꯦꯕꯨ ꯆꯤꯡꯂꯤꯕꯗꯨ ꯎꯕꯗ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯨꯠꯇ ꯃꯌꯥꯅ ꯆꯤꯛꯏ꯫ ꯈꯥꯕꯁꯨ ꯅꯥꯔꯗꯨꯅ ꯐꯥꯔꯝꯕ ꯊꯥꯖꯗꯨ ꯊꯥꯗꯣꯛꯂꯒ ꯕꯨꯡꯕꯨꯡꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯕꯅ ꯕꯨꯡꯕꯨꯡ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯕꯨꯡꯕꯨꯡ, ꯕꯨꯡꯕꯨꯡ, ꯏꯆꯦꯅ ꯀꯧꯕꯁꯤ ꯇꯥꯕ꯭ꯔꯣ? ꯏꯆꯦ, ꯅꯪ ꯆꯦꯟꯈ꯭ꯔꯣ꯫ ꯇꯥ ꯂꯨꯋꯥꯡꯒꯤ ꯃꯅꯥꯛꯇ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯏꯆꯦ꯫ ꯏꯆꯦ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏꯌꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯀꯟꯕꯤꯌꯣ꯫ ꯂꯥꯎꯔ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯂꯥꯛꯑꯣ, ꯃꯔꯩ ꯌꯥꯝ ꯇꯧꯒꯅꯨ꯫ ꯅꯧꯄꯥꯁꯦ ꯍꯤꯡꯅ ꯊꯝꯅꯤꯡꯉꯗꯤ ꯂꯥꯛꯑꯣ, ꯐꯖꯅ ꯍꯥꯏꯕꯗꯤ ꯌꯥꯅꯁꯤ꯫ ꯑꯃꯨꯛꯀꯁꯨ ꯊꯥꯖꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯏ꯫ ꯊꯥꯖꯁꯨ ꯃꯈꯨꯠꯇꯨꯕꯨ ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯕꯨꯡꯕꯨꯡ ꯌꯥꯝ ꯋꯥꯅ ꯍꯧꯒꯠꯇꯨꯅ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯡꯗꯨ ꯀꯣꯟꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯏꯆꯦ, ꯅꯪ ꯆꯦꯜꯂꯣ꯫ ꯇꯥ ꯂꯨꯋꯥꯡꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯣ ꯏꯆꯦ꯫ ꯃꯁꯤ ꯑꯉꯥꯡꯁꯤ ꯂꯝ ꯌꯥꯝ ꯍꯦꯜꯂꯤꯁꯦ ꯃꯁꯦ꯫ ꯊꯥꯗꯣꯛ꯫ ꯑꯩꯅ ꯊꯥꯗꯣꯛꯑꯗꯤ ꯊꯥꯗꯣꯛ꯫ ꯑꯣ, ꯊꯥꯗꯣꯛꯇ꯭ꯔꯕꯅꯤ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯇꯥꯔꯦꯗꯅ꯫ ꯊꯥꯖꯗꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯂꯒ ꯕꯨꯡꯕꯨꯡꯒꯤ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯜꯂꯤ꯫ ꯊꯥꯖ ꯀꯞꯄꯒ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯛꯄꯒꯤ ꯃꯈꯨꯠꯇꯨ ꯐꯥꯏ꯫ ꯂꯥꯛꯄꯁꯨ ꯊꯥꯖꯕ ꯏꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯕꯨꯡꯕꯨꯡ ꯃꯆꯤꯟꯗꯨ ꯇꯠꯂꯗꯨꯅ ꯏ ꯊꯣꯛꯂꯛꯏ꯫ ꯑꯉꯥꯡ ꯑꯣꯏꯕꯅ ꯋꯥꯈꯜꯁꯨ ꯃꯥꯡꯕ ꯍꯧꯔꯛꯏ꯫ ꯏꯆꯦ, ꯅꯪ ꯇꯥ ꯂꯨꯋꯥꯡꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯨꯡꯕꯨꯡꯗꯨ ꯂꯦꯛꯊꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖ ꯀꯞꯂꯒ ꯃꯧꯄꯥꯕꯨ ꯂꯥꯛꯇꯨꯅ ꯀꯧꯏ꯫ ꯕꯨꯡꯕꯨꯡ! ꯕꯨꯡꯕꯨꯡ! ꯂꯥꯛꯄ ꯑꯉꯥꯡꯗꯨ ꯊꯥꯗꯣꯛꯂꯒ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯊꯥꯖꯒꯤ ꯃꯃꯥꯏꯗ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯂꯩꯃꯥꯏꯗ ꯊꯥꯖꯁꯨ ꯈꯨꯄꯥꯛꯇꯨꯒꯤ ꯆꯩꯅꯥꯅ ꯇꯨꯁꯤꯜꯂꯤ꯫ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯌꯥꯔꯝꯂꯕꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯀꯅꯥꯅ ꯀꯟꯕꯤꯗꯧꯔꯤ? ꯃꯐꯝꯁꯤꯗ ꯈꯨꯗꯛꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯅꯁꯥ ꯁꯣꯛꯄꯗ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯗꯣꯏꯕ? ꯇꯥꯂꯥꯛꯄ, ꯑꯩꯕꯨ ꯅꯆꯟꯃꯛꯅꯤ ꯈꯟꯕꯤꯌꯨ꯫ ꯃꯗꯨ ꯅꯪꯗꯤ ꯇꯧꯕꯤꯒꯅꯨ ꯇꯥꯂꯥꯛꯄ꯫ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯈꯩ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯂꯥꯛꯄ ꯆꯪꯁꯤꯜꯂꯒ ꯊꯥꯖꯕꯨ ꯏꯃꯨꯡꯂꯣꯝꯗ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯊꯥꯖꯁꯨ ꯄꯥꯏꯔꯤꯕ ꯂꯥꯛꯄꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯅꯕ ꯃꯨꯛꯂꯤ꯫ ꯉꯝꯂꯛꯇ꯭ꯔꯕꯗ ꯂꯥꯛꯄꯒꯤ ꯃꯈꯨꯠꯇꯨꯗ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯏ꯫ ꯂꯥꯛꯄꯁꯨ ꯂꯥꯎꯔꯒ ꯆꯩꯅꯥꯗꯨ ꯈꯥꯡꯉꯤ꯫ ꯃꯈꯨꯠꯇꯨ ꯍꯥꯏꯒꯠꯂꯒ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕꯒꯤ ꯃꯈꯨꯠ ꯑꯃꯅ ꯇꯥꯛ ꯐꯥꯔꯛꯏ꯫ ꯂꯥꯛꯄ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯄꯗ ꯂꯨꯋꯥꯡ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯅ ꯂꯥꯛꯄꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯂꯨꯋꯥꯡ ꯎꯕꯗ ꯃꯁꯥꯗꯨ ꯁꯣꯔ ꯍꯣꯟꯗꯣꯔꯛꯏ꯫ ꯊꯥꯖꯒꯤ ꯃꯈꯨꯠ ꯄꯥꯏꯔꯤꯕ ꯂꯥꯛꯄꯒꯤ ꯃꯈꯨꯠꯇꯨ ꯀꯤꯟꯅ ꯊꯤꯟꯗꯠꯂꯤ꯫ ꯃꯈꯨꯠꯇꯨꯅ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯟꯖꯤꯟ ꯍꯟꯖꯤन ꯊꯤꯟꯖꯤꯜꯂꯤ꯫ ꯂꯥꯛꯄꯁꯨ ꯀꯣꯟꯅ ꯊꯪꯗ ꯊꯥꯗꯣꯔꯛꯏ꯫ ꯊꯥꯖ ꯃꯈꯨꯠ ꯊꯥꯗꯣꯔꯛꯄꯗꯨꯗ ꯃꯧꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯅ ꯂꯥꯛꯄꯒꯤ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯤꯕ ꯂꯥꯛꯄꯕꯨ ꯆꯪꯁꯤꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯤꯟꯗꯨꯅ ꯂꯦꯞꯄ ꯂꯩꯇ ꯊꯤꯟꯖꯤꯜꯂꯤ꯫ ꯃꯃꯥꯏꯗꯁꯨ ꯏꯈꯦꯡ ꯀꯌꯥ ꯆꯣꯡꯂꯤ꯫ ꯃꯇꯧꯗꯨꯗ ꯊꯥꯖ ꯂꯨꯋꯥꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇꯨ ꯐꯥꯏ꯫ ꯇꯥ ꯂꯨꯋꯥꯡ, ꯌꯥꯔꯦ ꯇꯣ꯫ ꯃꯤ ꯁꯤꯔꯕꯗꯤ ꯇꯥ ꯂꯨꯋꯥꯡꯁꯨ ꯐꯥꯕ ꯂꯥꯛꯀꯅꯤ꯫ ꯑꯩ ꯋꯥꯍꯧꯒꯅꯤ, ꯌꯥꯔꯦ ꯐꯨꯔꯅꯨ꯫ ꯂꯨꯋꯥꯡꯗꯨ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ ꯊꯥꯖꯗ ꯌꯦꯡꯂꯛꯏ꯫ ꯃꯈꯨꯠ ꯐꯥꯗꯨꯅ ꯈꯥꯝꯂꯤꯕ ꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯩ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯊꯥꯖ, ꯑꯩ ꯊꯦꯡꯈ꯭ꯔꯦ꯫ ꯃꯇꯨꯡꯗꯗꯤ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯅꯪꯕꯨ ꯁꯦꯟꯅꯍꯧꯗꯕ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯊꯥꯖ꯫ ꯁꯣꯏꯗꯦ, ꯅꯪ ꯀꯩꯁꯨꯝ ꯁꯣꯏꯗꯦ꯫ ꯊꯥꯖ ꯉꯥꯏꯍꯥꯛ ꯀꯞꯂꯒ ꯃꯧꯄꯥꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯨꯋꯥꯡꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯕꯨꯡꯕꯨꯡꯕꯨ ꯄꯝꯈꯠꯂꯒ ꯈꯨꯜꯒꯤ ꯂꯥꯏꯌꯦꯡꯁꯪ ꯑꯗꯣꯝꯗ ꯆꯦꯟꯈꯤ꯫ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯂꯥꯛꯄ ꯃꯄꯥ ꯆꯥꯔꯦ꯫ ꯊꯥꯖꯕꯨꯅ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯗꯨꯒ ꯂꯩꯍꯧꯏ꯫ ꯏꯆꯟꯈꯣꯏꯁꯨ ꯄꯥꯎ ꯇꯥꯔꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯈꯥꯕꯗꯤ ꯁꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯋꯥꯈꯜ ꯃꯥꯡꯅ ꯇꯥꯔꯤꯕ ꯂꯥꯛꯄꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯁꯤꯡꯗꯨꯅ ꯈꯥꯝꯃꯤ꯫ ꯂꯨꯋꯥꯡꯒꯤ ꯃꯃꯥꯅ ꯅꯥꯕ ꯈꯖꯤꯛ ꯐꯔꯛꯄꯗ ꯂꯨꯋꯥꯡꯁꯨ ꯊꯥꯖꯍꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯨꯡꯊꯤꯜꯗꯒꯤ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯌꯧꯈꯤ꯫ ꯈꯥꯕꯍꯣꯏꯗ ꯍꯥꯏꯐꯦꯠ ꯆꯪꯂꯝꯂꯒ ꯊꯥꯖ ꯎꯅꯤꯡꯕꯅ ꯃꯥ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯏꯁꯣꯔ ꯃꯥꯅꯁꯨ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕꯤ ꯑꯗꯨꯕꯨ ꯀꯜꯂꯨꯔꯣ ꯍꯥꯏꯅ ꯏꯟꯁꯤꯟꯕꯒꯨꯝ ꯊꯣꯛꯈꯤꯕꯅꯤ ꯂꯨꯋꯥꯡ ꯃꯍꯥꯛꯅ꯫ ꯂꯥꯛꯄꯕꯨꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯋꯥꯔꯛꯅꯕ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯊꯥꯖꯈꯣꯏꯒꯤ ꯈꯨꯜꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯇꯅꯕꯁꯨ ꯑꯀꯟꯕ ꯋꯥꯍꯩ ꯊꯝꯈꯤ꯫ ꯕꯤꯅꯥꯕꯨꯅ ꯃꯧ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯁꯝ ꯐꯣꯏꯕꯋꯣ ꯐꯨꯕꯋꯣ ꯇꯧꯔꯝꯃꯤ꯫ ꯊꯧꯗꯣꯛꯁꯤꯗꯒꯤ ꯂꯨꯋꯥꯡꯅ ꯊꯥꯖꯒ ꯃꯧꯄꯥꯒ ꯁꯍꯔꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯌꯨꯝꯗ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯖꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯔꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯈꯥꯕꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯂꯨꯍꯣꯡꯕꯗꯨꯕꯨ ꯁꯔꯨꯛ ꯌꯥꯏ꯫ ꯂꯨꯍꯣꯡꯕ ꯊꯥ ꯈꯔ ꯍꯧꯈꯤꯕꯗ ꯈꯥꯕꯍꯣꯏꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯣꯏꯊꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯈꯥꯕꯅ, ꯃꯤꯗꯤ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯀꯥꯎꯕꯩꯔ ꯂꯥꯛꯏꯁꯦ? ꯅꯪꯅ ꯍꯧꯔꯒ ꯂꯥꯛꯄꯗꯤ ꯑꯣꯏꯔꯝꯃꯣꯏ, ꯊꯥꯖꯅ ꯍꯥꯏꯔꯒ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯏꯇꯨ ꯐꯖꯕꯤꯁꯦ ꯌꯦꯡꯕꯗ ꯅꯣꯏꯒ ꯑꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦꯅꯦ꯫ ꯊꯥꯖꯅ,
ꯏꯀꯥꯏꯗ꯭ꯔ ꯈꯪꯗꯦ ꯑꯁꯤꯕꯨ ꯍꯥꯏꯅꯤꯅ ꯍꯥꯏꯔꯤꯁꯦ ꯈꯥꯕꯒꯤ ꯃꯃꯥꯅ ꯂꯨꯋꯥꯡꯗꯤ ꯃꯍꯧꯁꯥꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯉꯩꯗꯒꯤ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤ ꯇꯛꯈ꯭ꯔꯕꯅꯤ ꯏꯕꯨꯡꯉꯣ ꯃꯈꯣꯏꯅꯤ ꯄꯥꯈ꯭ꯔꯗꯤ ꯂꯣꯏꯖꯈ꯭ꯔꯕꯅꯤ ꯏꯆꯟꯅ ꯇꯥ ꯂꯨꯋꯥꯡꯁꯦ ꯑꯩꯈꯣꯏꯗ ꯑꯍꯥꯟꯕ ꯂꯥꯛꯄꯗꯨꯒ ꯍꯧꯖꯤꯛꯀꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦꯀꯣ ꯊꯥꯖ ꯅꯪꯒꯤ ꯃꯌꯥꯏꯁꯦ ꯀꯟꯗꯤ ꯀꯟꯅ ꯆꯥꯅꯤꯍꯦ ꯁꯨꯛꯅꯣꯛ ꯅꯣꯛꯇꯕ ꯇꯥ ꯂꯨꯋꯥꯡꯁꯦ ꯉꯁꯤꯗꯤ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤ ꯇꯠꯍꯜꯂꯦꯕ ꯃꯈꯣꯏꯗꯣ ꯏꯆꯟꯒꯤ ꯋꯥꯍꯩꯗꯨꯗ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯜꯂꯛꯄ ꯃꯇꯝꯗ ꯅꯥꯏꯇꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯁꯣꯔ ꯃꯥꯅꯁꯨ ꯑꯩꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯥꯔꯛꯄꯒꯨꯝꯅ ꯇꯧꯔꯤ ꯊꯥꯔꯛꯂꯤꯕ ꯃꯈꯣꯏ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯍꯪꯈꯤꯗꯕ ꯅꯠꯇꯦ ꯋꯥꯍꯪ ꯀꯌꯥ ꯂꯨꯋꯥꯡ ꯃꯥꯁꯨ ꯋꯥꯍꯪ ꯑꯁꯤꯗꯕꯨ ꯇꯠꯇꯅ ꯍꯪꯈꯤꯕꯅꯤ ꯃꯄꯨ ꯃꯥꯅ ꯏꯟꯁꯤꯟꯕꯒꯨꯝ ꯂꯥꯏꯕꯛ ꯁꯦꯝꯂꯒꯤ ꯃꯇꯥꯒꯨꯝ ꯈꯨꯠꯍꯩꯕ ꯀꯅꯥꯅ ꯏꯗꯨꯅ ꯊꯝꯂꯝꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯒꯨꯝ ꯊꯣꯛꯈꯤꯕꯅꯤ ꯂꯨꯋꯥꯡ ꯃꯉꯣꯟꯗ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯅꯥꯏꯇꯣꯝ ꯇꯥꯕ ꯅꯪ ꯑꯩꯗꯗꯤ ꯈꯨꯠꯍꯩꯕ ꯃꯥꯅ ꯄꯨꯟꯁꯤ ꯋꯥꯔꯤ ꯏꯗ꯭ꯔꯕ ꯖꯥꯠꯂ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯕ ꯄꯦꯟꯗ꯭ꯔꯤꯕ ꯖꯥꯠꯂ ꯑꯁꯨꯛ ꯑꯣꯠꯄ ꯑꯁꯨꯛ ꯋꯥꯍꯟꯕ ꯄꯥꯝꯗꯕ ꯅꯠꯇꯦ ꯂꯨꯋꯥꯡ ꯃꯥꯒꯨꯝ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯅꯤꯡꯗꯕ ꯅꯠꯇꯦ ꯊꯥꯖꯒꯨꯝꯅ ꯊꯃꯣꯏ ꯁꯦꯡꯕ ꯃꯈꯣꯏꯅꯕꯨ ꯂꯦꯞꯄꯤꯔꯕꯗꯤ ꯅꯪ ꯑꯩꯒꯤꯁꯨ ꯅꯣꯡꯃ ꯄꯨꯟꯁꯤ ꯁꯦꯝꯈꯤꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯑꯋꯥꯕ ꯊꯥꯗꯣꯛꯇꯨꯅ ꯄꯨꯟꯁꯤ ꯃꯍꯤꯡꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯅꯕ ꯋꯥꯈꯜ ꯈꯟꯗꯣꯛꯂꯒ ꯏꯁꯥꯅ ꯏꯁꯥꯗ ꯊꯧꯅꯥ ꯍꯥꯞꯆꯗꯨꯅ ꯑꯈꯥꯡ ꯀꯟꯕ ꯑꯣꯏꯕ ꯇꯥꯏ ꯀꯅꯥꯒꯨꯝꯅ ꯊꯥꯖꯒꯨꯝꯅ ꯑꯈꯥꯡ ꯀꯟꯕ ꯇꯥꯏ ꯂꯨꯋꯥꯡꯒꯨꯝꯅ ꯊꯧꯅꯥ ꯐꯕꯁꯨ ꯇꯥꯏ